ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯡꯌꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯤ ꯌꯥꯎꯗꯕ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎ 7 ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 7 ꯑꯗꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯤꯡꯀꯧ ꯋꯥꯅꯗꯅꯕ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ, ꯑꯍꯨꯝꯁꯨꯕ, ꯃꯔꯤꯁꯨꯕ ꯍꯥꯏꯅ ꯃꯊꯪ ꯃꯊꯪ ꯀꯧꯕꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 8ꯇꯨꯗ ꯏꯇꯣꯟ ꯇꯣꯟꯕ 7 ꯁꯨꯕꯗꯨꯅ ꯃꯌꯥꯝꯗꯒꯤ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯁꯤꯡꯕꯗꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯃꯆꯤन ꯃꯅꯥꯎ 8ꯇꯨ ꯆꯥꯎꯕ ꯋꯥꯡꯕ ꯂꯣꯏꯅ ꯃꯥꯟꯅꯔꯕꯅꯤꯅ ꯃꯃꯥꯟꯅꯕꯒꯨꯝꯅ ꯃꯣꯏ 8ꯇꯨ ꯄꯨꯜꯂꯤ꯫ ꯃꯄꯥꯅ, "ꯃꯃꯥ, ꯅꯆꯥꯅꯨꯄꯥꯁꯤꯡꯗꯣ ꯍꯧꯗꯣꯛꯂꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯂꯦꯅꯦ, ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦꯅꯦ." "ꯃꯣꯏ ꯃꯄꯥꯅ ꯑꯣꯏꯅ ꯍꯦꯛ ꯍꯧꯗꯣꯛꯄꯤꯕ ꯌꯥꯕꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯅꯤꯕ." "ꯍꯩ, ꯃꯣꯏ 8ꯀꯤ ꯀꯥꯗ ꯆꯪꯕꯗꯣ ꯑꯩ ꯉꯝꯗꯦꯅꯦ, ꯌꯥꯝ ꯅꯝꯊꯤꯅꯦ." "ꯃꯣꯏ ꯃꯄꯥꯅ ꯅꯝꯊꯤꯔꯤ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯅꯝꯊꯤꯌꯦ꯫ ꯆꯥꯛꯅꯦꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯇꯨꯝꯂꯕꯅꯤꯅ ꯂꯣꯏꯔꯦ ꯃꯅꯝꯗꯤ." ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 8ꯀꯤ ꯆꯥꯛ ꯈꯨꯆꯥ ꯂꯛꯆꯥꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦꯗꯨꯅꯤ꯫ ꯇꯧꯕꯩꯕꯨꯗꯤ ꯃꯣꯏ 8ꯅ ꯁꯨꯔꯤꯕ ꯊꯕꯛ ꯈꯨꯁꯨꯁꯤ ꯃꯤ ꯑꯇꯩꯅ ꯉꯝꯄꯣꯟꯇꯦ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯤꯡꯖꯦꯜꯅ ꯃꯥꯟꯅꯔꯤꯕ, ꯅꯨꯡꯅ ꯅꯨꯡꯁꯤꯅꯔꯤꯕ? ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯔꯥꯏꯕꯛ ꯐꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯀꯣ ꯃꯃꯥ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤ꯫ ꯅꯨꯄꯤ ꯍꯦꯛ ꯊꯤꯅꯈꯤꯕꯗꯅꯦ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯏꯅꯤ, ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯐꯕꯤ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩꯗꯣ, ꯃꯗꯨꯗꯤ ꯅꯠꯇꯗꯅꯕ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯑꯐꯕꯅꯣꯗ ꯃꯄꯥ, ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯝ ꯂꯝꯗꯩꯅꯤꯗꯣ ꯂꯥꯛꯇꯣꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ꯫ ꯁꯛꯁꯨ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯂꯣꯟꯁꯨ ꯃꯥꯟꯅꯔꯛꯑꯣꯏꯗꯣ꯫ ꯁꯤꯗ ꯑꯃꯨꯛ ꯏꯆꯥꯁꯤꯡꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯅ ꯑꯩꯈꯣꯏ ꯑꯅꯤꯒꯁꯦ ꯉꯛꯁꯝ ꯄꯥꯏꯔꯒ ꯏꯜꯂꯒ ꯇꯥꯟꯊꯣꯔꯛꯀꯗꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯥꯟꯕꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯤ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ, ꯍꯦꯛ ꯇꯧꯕꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯁꯥꯟꯅꯔꯒ ꯂꯩ꯫ ꯄꯥꯕꯒꯤ ꯏꯃꯥꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯑꯕꯣꯛꯇ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯝꯒꯅꯤ ꯈꯪꯉꯤ꯫ ꯃꯄꯥꯅ, "ꯏꯆꯥꯁꯤꯡꯁꯤ ꯍꯧꯗꯤ ꯍꯧꯒꯠꯂꯛꯂꯤꯗꯅ, ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯏꯅꯦꯝ ꯏꯀꯨꯕꯣꯛꯇꯅꯦ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯛꯏꯀꯣ, ꯑꯗꯨꯅꯕꯨ ꯅꯄꯨꯒ ꯅꯕꯣꯛꯀꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅ ꯂꯩꯅ ꯁꯤꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯅꯣꯏ ꯅꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯗꯨꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ, ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤ." ꯃꯄꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯕꯨ ꯊꯕꯛ ꯆꯠꯅꯗꯣꯏ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯄꯥꯕ, ꯑꯗꯨꯗꯤ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯂꯨꯔꯣ, ꯅꯃꯥꯒꯩꯒꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯛꯂꯒꯦ." ꯃꯆꯥꯁꯤꯡꯅ, "ꯍꯣꯏ ꯄꯥꯕ." ꯃꯆꯥꯅꯨꯄꯥ 8ꯇꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯆꯥꯛ ꯄꯤꯖꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯎ ꯑꯆꯧꯕ ꯐꯖ ꯃꯌꯥꯝ ꯃꯌꯥꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯌꯣꯟꯅꯕ ꯁꯟ ꯏꯔꯣꯏ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯄꯨꯔꯒ ꯌꯣꯜꯂꯝꯃꯤ꯫ ꯑꯔꯣꯏꯕꯅ, "ꯏꯌꯥꯝꯕ, ꯑꯩꯈꯣꯏꯁꯤ ꯉꯁꯤꯗꯤ ꯎ ꯃꯌꯥꯝꯁꯤ ꯌꯣꯟꯕꯗ ꯊꯦꯡꯒꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯍꯥꯟꯅ ꯂꯧꯁꯤꯜꯂꯒ ꯊꯝꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" ꯑꯍꯥꯟꯕꯅ, "ꯑꯔꯣꯏꯕꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ, ꯊꯦꯡꯈ꯭ꯔꯕꯗꯤ ꯆꯥꯕꯁꯦ ꯑꯃꯨꯛ ꯐꯪꯂꯣꯏ꯫ ꯑꯅꯤꯁꯨꯕ ꯅꯪꯒ ꯑꯍꯨꯝꯁꯨꯕ ꯅꯪꯒ ꯆꯠꯂꯣ, ꯆꯥꯅ ꯊꯛꯅꯕ ꯈꯔ ꯍꯦꯛꯇ ꯌꯥꯝ ꯂꯧꯁꯤꯜꯂꯣ, ꯑꯩꯈꯣꯏ ꯎꯁꯤꯡꯁꯦ ꯌꯥꯅꯕ ꯇꯧꯔꯝꯒꯦ." ꯑꯅꯤꯁꯨꯕꯅ, "ꯍꯣꯏ ꯇꯥꯆꯧ." ꯑꯍꯨꯝꯁꯨꯕ, "ꯂꯥꯛꯑꯣ." ꯑꯔꯣꯏꯕꯅ, "ꯇꯥꯆꯧ, ꯎꯁꯤꯡꯁꯦ ꯃꯃꯜ ꯈꯔ ꯇꯥꯔꯒ ꯌꯣꯟꯊꯣꯛꯂꯝꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣই ꯃꯝꯂꯕꯁꯨ ꯃꯝꯅ ꯈꯔ ꯉꯟꯅꯗꯤ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯊꯛ ꯊꯛꯅꯤꯈꯩ ꯂꯩꯔꯅꯤ꯫ ꯃꯔꯤꯁꯨꯕꯅ, "ꯇꯥꯆꯧ, ꯑꯔꯣꯏꯕꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦ, ꯎꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯃꯥꯡꯖꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯃꯉꯥꯁꯨꯕꯅ, "ꯍꯣꯏ, ꯃꯃꯜ ꯈꯔ ꯇꯥꯅ ꯌꯣꯟꯊꯣꯛꯂꯝꯂꯒ ꯌꯨꯝꯗ ꯉꯟꯅ ꯍꯟꯈꯤꯕꯅ ꯐꯩ." "ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯃꯃꯜ ꯈꯔ ꯇꯥꯅ ꯍꯦꯛ ꯍꯥꯏꯔꯣ ꯎ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗ." ꯃꯃꯥꯅ, "ꯏꯆꯥꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯃꯣꯏ ꯃꯄꯥ? ꯃꯃꯥ, ꯅꯪꯒꯤ ꯄꯥꯈꯠꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯏꯆꯥꯁꯤꯡꯗꯣ ꯀꯣꯅꯨꯡꯗ ꯎ ꯌꯣꯟꯕ ꯆꯠꯈꯤ, ꯊꯦꯡꯉꯛꯄ ꯌꯥꯏ ꯉꯜꯂꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯄꯥꯎ ꯊꯥꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯉꯁꯤ ꯈꯛꯇ ꯊꯦꯡꯕꯁꯨ ꯅꯠꯇꯦ,
ꯅꯣꯡꯉꯥꯜꯂꯛ ꯍꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯗꯨꯅꯤ ꯑꯗꯨ ꯃꯣꯏ ꯃꯄꯥ ꯃꯃꯨ ꯉꯝꯈ꯭ꯔꯕꯗꯤ ꯍꯦꯛꯇ ꯀꯤꯅꯤ ꯑꯩꯗꯤ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯄꯤꯛ ꯊꯜꯂꯕ ꯀꯥꯟꯁꯤꯗ ꯏꯆꯥꯁꯤꯡꯗꯣ ꯐꯠꯇ ꯅꯨꯡꯗꯒ ꯑꯃꯨꯛ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯃꯥ ꯅꯆꯥꯁꯤꯡꯗꯣ ꯑꯁꯣꯟꯕ ꯀꯤꯒꯟꯕ ꯅꯆꯥ ꯑꯝꯇ ꯅꯠꯇꯦ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯃꯃꯥ ꯑꯍꯥꯟꯕꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯀꯣꯅꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯅꯥꯟꯅ ꯅꯥꯟꯅ ꯂꯣꯏꯅ ꯆꯠꯅꯩ ꯎ ꯀꯥꯁꯦ ꯑꯝꯇ ꯂꯧꯅꯗꯦꯅꯦ ꯎ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯏ ꯈꯨꯡꯒꯪ ꯂꯋꯥꯏꯗꯗꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯣꯠꯅ ꯂꯩꯅꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯅꯨꯡꯒꯤ ꯃꯁꯥ ꯅꯥꯟꯕꯁꯤꯡꯁꯦ ꯍꯦꯛ ꯎꯕꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯩꯔꯕꯣꯏꯗ ꯈꯜꯂꯒ ꯂꯩꯔꯕ꯭ꯔꯣ ꯍꯥ ꯑꯔꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯃꯤ ꯑꯃ ꯎꯅ ꯅꯜꯂꯒ ꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥ ꯀꯔꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯁꯥꯁꯦ ꯂꯣꯏꯅ ꯅꯥꯜꯂꯦ ꯃꯕꯨꯛ ꯐꯠꯅꯗ꯭ꯔꯁꯨ ꯍꯥꯏꯕꯅꯤꯗ ꯑꯍꯥꯟꯕꯅ ꯑꯔꯣꯏꯕ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯎꯒꯝꯇ ꯂꯧ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯇꯥꯆꯧ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤꯗ ꯑꯗꯨ ꯇꯥꯆꯧ ꯏꯌꯥꯝꯕ ꯑꯅꯤꯗꯨꯕꯨ ꯆꯥꯅ ꯊꯛꯅꯕ ꯂꯧꯕ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯐꯪꯗ꯭ꯔꯕ ꯖꯥꯠ ꯍꯣꯏꯅꯦ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯃꯣꯏ ꯑꯅꯤꯗꯣ ꯃꯉꯥ ꯁꯨꯕꯅ ꯃꯣꯏ ꯑꯅꯤꯒꯤ ꯈꯨꯐꯤꯡꯗꯨꯒ ꯃꯤꯒ ꯑꯃꯨꯛ ꯐꯨꯅ ꯂꯩꯔꯝꯗꯅꯕ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯇꯥꯆꯧ ꯏꯌꯥꯝꯕ ꯃꯉꯥ ꯁꯨꯕꯗꯤ ꯇꯞꯄꯅꯤꯅ ꯑꯍꯥꯟꯕꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯁꯤꯕꯨ ꯑꯇꯞꯄ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦꯅꯦ ꯍꯥ ꯑꯩ ꯈꯛꯇꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯇꯞꯂꯤꯕ ꯍꯥꯏꯕꯕꯨ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯏ ꯁꯦꯟꯅꯕꯗ ꯋꯥꯔꯕꯅꯤ ꯑꯔꯣꯏꯕꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯇꯞꯄꯅꯤ ꯑꯩꯈꯣꯏꯗꯧꯅ ꯇꯥꯆꯧ ꯇꯥꯌꯥꯏꯍꯣꯏ ꯃꯣꯏ ꯂꯥꯛꯑꯦꯗꯣ ꯀꯩꯅꯣ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦ ꯄꯣꯠꯌꯣꯝꯁꯤ ꯆꯥꯎꯔꯦꯕ ꯑꯍꯥꯟꯕꯅ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯌꯥꯝ ꯊꯦꯡꯉꯩꯗꯨꯕꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯥꯅꯕ ꯊꯤꯕ ꯆꯠꯄꯗ ꯀꯗꯥꯏꯗꯅꯣ ꯌꯧꯔꯦꯗ ꯃꯉꯥ ꯁꯨꯕꯅ ꯃꯆꯤꯟ ꯊꯤꯅꯤ ꯇꯥꯆꯧ ꯃꯤ ꯐꯨꯅꯔꯒ ꯂꯥꯛꯏꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯤ ꯃꯤꯕꯨ ꯐꯨꯅꯔꯨꯔꯤꯕ ꯍꯥ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯤ ꯐꯨꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯁꯤꯕꯨ ꯑꯩꯅ ꯐꯅꯌꯥꯝꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯍꯨꯝ ꯁꯨꯕꯅ ꯇꯥꯆꯧ ꯐꯨꯗꯕ ꯌꯥꯗꯅ ꯐꯨꯔꯝꯕꯅꯤ ꯃꯣꯏꯒꯤ ꯂꯝ ꯍꯦꯟꯕ ꯅꯨꯄꯥ ꯈꯔꯅ ꯆꯥꯅ ꯊꯛꯅꯕ ꯌꯣꯟꯖꯕ ꯑꯍꯜ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯗꯨꯗ ꯀꯤꯍꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯃꯨꯟꯕꯤꯕꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯇꯌꯥꯏꯒ ꯑꯩꯒꯅ ꯂꯝ ꯍꯦꯟꯕ ꯅꯨꯄꯥꯁꯤꯡꯗꯣ ꯆꯪꯁꯤꯜꯂꯒ ꯇꯞ ꯍꯦꯛꯇ ꯐꯨꯊꯕꯅꯤ ꯃꯗꯨꯗ ꯑꯍꯜ ꯑꯅꯤꯅ ꯍꯔꯥꯎꯗꯨꯅ ꯇꯨ ꯑꯩꯈꯣꯏꯅ ꯆꯥꯅꯕꯁꯦ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯏꯁꯤꯅꯤ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯑꯩꯈꯣꯏ ꯇꯔꯦꯠꯁꯤꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯁꯨꯃꯥꯏ ꯁꯨꯝ ꯇꯣꯏꯅ ꯃꯤ ꯐꯨꯅꯔꯒ ꯂꯩꯔꯒꯗꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤꯀꯣ ꯑꯗꯨꯒꯅꯦ ꯉꯁꯤꯁꯨ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯗ ꯃꯤ ꯐꯨꯅꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯎꯁꯤꯡꯁꯦ ꯈꯔ ꯊꯨꯅ ꯌꯣꯟꯅꯕ ꯇꯧꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨ ꯎꯁꯤꯡꯗꯨ ꯌꯣꯟꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯃꯈꯣꯡꯅ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯆꯥ ꯇꯔꯦꯠꯇꯨ ꯍꯜꯂꯛꯄ ꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯥꯟꯕꯅ ꯐꯅꯗꯤ ꯂꯥꯞꯄꯤꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯈꯣꯡꯅ ꯍꯟꯗꯣꯏꯁꯦ ꯑꯅꯤꯁꯨꯕꯅ ꯇꯥꯆꯧ ꯑꯩꯈꯣꯏꯁꯨ ꯁꯒꯣꯜ ꯑꯃꯃꯝꯗꯤ ꯂꯩꯕꯅ ꯐꯔꯕꯅꯤ ꯁꯨꯔꯤꯕ ꯊꯕꯛꯁꯤꯒ ꯆꯠꯂꯤꯕ ꯈꯨꯆꯠꯁꯤꯒ ꯁꯒꯣꯜꯗꯤ ꯑꯃꯐꯥꯎ ꯂꯩꯕ ꯉꯝꯗꯦ ꯑꯔꯣꯏꯕꯅ ꯑꯩꯗꯤ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯅꯤꯡꯉꯤ ꯏꯃꯥ ꯄꯥꯕꯁꯨ ꯅꯨꯡꯉꯥꯏ ꯂꯩꯕ ꯐꯪꯖꯍꯧꯅꯕ ꯑꯍꯨꯝ ꯁꯨꯕꯅ ꯑꯔꯣꯏꯕꯅ ꯍꯥꯏꯁꯦ ꯇꯥꯆꯧ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏ ꯑꯀꯟꯕ ꯅꯨꯄꯥ ꯉꯥꯛꯇ ꯇꯔꯦꯠ ꯂꯩꯔꯒꯕꯨ ꯌꯨꯝ ꯑꯃꯟꯕꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯣ ꯎ ꯋꯥ ꯍꯥꯏꯔ ꯆꯤꯡꯗ ꯍꯦꯛꯇ ꯑꯗꯨꯝ ꯌꯥꯜꯂꯅꯤ ꯏꯁꯤꯡꯃꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯟꯖꯔꯒ ꯁꯥꯕ ꯌꯥꯕ ꯌꯨꯝꯅꯤ ꯃꯉꯥ ꯁꯨꯕꯅ ꯍꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯍꯩꯇꯕꯁꯨ ꯅꯠꯇꯦ ꯂꯩꯈꯣꯝ ꯊꯤꯠꯄ ꯋꯥꯏ ꯇꯩꯕ ꯏ ꯀꯨꯞꯄ ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯐꯔꯦꯁꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯅꯕ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯁꯤ ꯑꯗꯨꯒ ꯌꯨꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯃꯆꯥꯛ ꯃꯆꯨꯁꯤꯡꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯖꯤꯜꯂꯒ ꯍꯦꯛꯇ ꯍꯧꯔꯒ ꯂꯣꯏꯔꯦꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯇꯔꯦꯠꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯃꯤꯑꯣꯏ 10ꯃꯨꯛ ꯂꯝꯕꯤꯗ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯒ ꯂꯥꯛꯄꯗꯨꯒ ꯃꯣꯏ ꯇꯔꯦꯠꯀ ꯊꯦꯡꯅꯔꯝꯃꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯄꯨꯍꯦ ꯂꯝꯕꯤꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯃꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯑꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ
ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯅꯣꯏꯕꯣ ꯂꯥꯛꯂꯤ ꯃꯤꯁꯤꯡꯁꯦ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯃꯤ ꯃꯥꯟꯗꯦ ꯃꯣꯏꯒꯤ ꯋꯥꯔꯤ ꯈꯨꯠꯁꯥꯁꯦ ꯀꯣꯅꯨꯡꯗ ꯎ ꯌꯣꯟꯕ ꯆꯠꯂꯨꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯄꯪꯕꯁꯤꯡ ꯃꯥꯜꯂꯤ ꯃꯣꯏꯗ ꯎ ꯌꯣꯜꯂꯨꯕꯒꯤ ꯈꯔꯗꯤ ꯄꯥꯏꯅꯔꯝꯒꯅꯤꯗ ꯍꯥ ꯑꯃꯅ ꯃꯨꯜꯂꯁꯤ ꯌꯥꯝꯕ ꯑꯌꯥꯎ ꯌꯥꯎꯕ ꯂꯣꯏꯅ ꯍꯦꯛꯇ ꯃꯨꯜꯂꯁꯤ ꯑꯔꯣꯏꯕꯅ ꯇꯥꯆꯧ ꯇꯌꯥꯏ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯁꯒꯣꯜ ꯈꯔ ꯂꯩꯕꯒꯤ ꯁꯍꯨꯝ ꯈꯔ ꯐꯪꯏ ꯇꯔꯨꯛ ꯁꯨꯕꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯑꯃꯃꯝ ꯐꯥꯈ꯭ꯔꯁꯤ ꯑꯍꯥꯟꯕꯅ ꯑꯁꯦꯡꯕꯔꯣ ꯑꯔꯣꯏꯕ ꯑꯁꯦꯡꯕꯅꯤ ꯇꯥꯆꯧ ꯁꯒꯣꯜ ꯉꯥꯛꯇ ꯅꯠꯇꯦ ꯂꯩꯔꯤꯁꯤ ꯃꯤꯁꯨ ꯌꯥꯎꯏ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯃꯤ ꯍꯥꯠꯄ ꯐꯠꯇ ꯃꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯅꯤꯁꯨꯕꯅ ꯏꯅꯥꯎꯆꯥ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯉꯨꯍꯦ ꯍꯨꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯃꯤ ꯍꯥꯠꯄ ꯑꯣꯏꯒꯦꯔꯥ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯆꯦꯟꯕꯨ ꯆꯦꯜꯂꯕ ꯁꯤꯔꯦ ꯈꯪꯉꯨ ꯃꯉꯥ ꯁꯨꯕꯅ ꯀꯔꯤꯒꯤ ꯆꯦꯜꯂꯨꯗꯣꯏꯅꯣꯗ ꯇꯌꯥꯏ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯇꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯡꯁꯦ ꯁꯠꯂꯒꯦ ꯎ ꯌꯥꯟꯕꯗꯧꯅ ꯍꯦꯛꯇ ꯌꯥꯜꯂꯗꯕꯅꯤ ꯃꯔꯤ ꯁꯨꯕꯅ ꯑꯩꯅ ꯈꯜꯂꯤꯁꯤꯗꯤ ꯁꯒꯣꯜ ꯃꯁꯤꯡ ꯁꯨꯕꯤꯔꯝꯕ ꯁꯤ ꯈꯛꯇꯅꯤ ꯑꯍꯥꯟꯕꯅ ꯍꯨꯔꯥꯟꯕꯅꯕꯨ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯆꯠꯂꯝꯃꯣꯏ ꯀꯩꯗꯧꯔꯒꯦ 10ꯗꯒꯤ ꯇꯥꯗꯅ ꯁꯣꯏꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯁꯒꯣꯜ ꯃꯁꯤꯡ ꯁꯨꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯝꯇ ꯌꯥꯎꯗꯅꯕ ꯍꯣꯠꯅꯁꯤꯀꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯀꯣꯏꯁꯤꯜꯂꯁꯤ ꯃꯣꯏ ꯃꯤ 6-8 ꯁꯨꯕ ꯃꯥꯜꯂꯤ ꯍꯨꯔꯥꯟꯕ ꯑꯃꯅ ꯉꯥꯏꯈꯣ ꯅꯣꯏ ꯑꯝꯇ ꯂꯦꯡꯕ ꯌꯥꯔꯣꯏ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯔꯝꯃꯨ ꯑꯁꯤꯡꯕ ꯁꯥꯒꯅꯨ ꯍꯥꯠꯇꯣꯛꯆꯁꯅꯤ ꯑꯩꯈꯣꯏꯗꯤ ꯑꯔꯣꯏꯕꯅ ꯏꯌꯥꯝꯕꯁꯤꯡ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯃꯣꯏꯗ ꯂꯣꯏꯅ ꯄꯤꯔꯝꯃꯁꯤ ꯍꯨꯔꯥꯟꯕ ꯑꯃꯅ ꯂꯦꯡꯒꯅꯨꯅꯦꯍꯦ ꯊꯥꯡꯁꯤꯅ ꯌꯥꯟꯁꯤꯜꯂꯛꯂꯒꯦꯗꯣ ꯅꯣꯏ ꯑꯍꯥꯟꯕꯅ ꯂꯦꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯀꯃꯥꯏ ꯂꯧꯊꯣꯛ ꯍꯥꯏꯕꯅꯣ ꯑꯗꯣ ꯅꯣꯏꯒꯤ ꯁꯒꯣꯜ ꯀꯌꯥꯗꯤ ꯁꯨꯒꯦ ꯍꯨꯔꯥꯟꯕꯗꯨꯅ ꯑꯗꯨꯅ ꯀꯩꯒꯤ ꯍꯪꯂꯤꯕ ꯑꯅꯤꯁꯨꯕꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯩꯈꯣই ꯑꯃꯃꯝ ꯇꯣꯡꯈꯤꯒꯦ ꯇꯧꯕꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯣꯏꯁꯦ ꯍꯥ ꯑꯍꯥꯟꯕꯅ ꯏꯅꯥꯎꯆꯥ ꯁꯅꯥ ꯄꯤꯔꯨꯍꯦ ꯃꯤ 10 ꯈꯛꯇꯅꯤ ꯑꯔꯣꯏꯕꯅ ꯑꯗꯨꯗꯤ ꯁꯒꯣꯜ ꯂꯦꯝꯃꯦ ꯇꯥꯆꯧ ꯏꯌꯥ ꯍꯨꯔꯥꯟꯕꯗꯒꯤ ꯁꯒꯣꯜ ꯃꯨꯜꯂꯒꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯍꯦ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯍꯦ ꯍꯨꯔꯥꯟꯕ ꯑꯃꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯆꯦꯜꯂꯦ ꯑꯩꯅ ꯆꯦꯜꯂꯤꯁꯤꯗ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯁ ꯑꯩ ꯇꯨꯔꯦ ꯁꯤꯗꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯒ ꯑꯣꯏꯔꯝꯃꯤꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯝꯃꯤ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣꯍꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯈꯣꯡ ꯇꯠꯄ ꯃꯈꯨꯠ ꯇꯠꯄ ꯌꯥꯎꯅꯔꯝꯃꯤ ꯈꯔ ꯑꯃꯅ ꯆꯦꯟꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯇꯥ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨꯅ ꯍꯨꯔꯥꯟꯕꯒꯤ ꯁꯒꯣꯜ ꯑꯃꯃꯝ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨꯒ ꯂꯣꯏꯅ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯄꯨꯡꯉꯛꯉꯛꯈꯤꯕꯗꯨꯗꯗꯤ ꯃꯆꯥꯁꯤꯡꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯁꯤꯡꯗꯨ ꯃꯇꯝ ꯈꯔ ꯀꯣꯅꯨꯡꯂꯣꯝꯗ ꯆꯠꯇꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯆꯤꯡꯗꯒꯤ ꯎ ꯌꯥꯟꯗꯨꯅ ꯁꯥꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯏꯆꯥꯁꯤꯡꯅ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯩꯗꯤ ꯉꯁꯤꯗꯒꯤꯕꯨ ꯍꯦꯛꯇ ꯌꯨꯝ ꯑꯅꯧꯕꯁꯤꯗ ꯍꯣꯡꯖꯤꯟꯅꯤꯡꯉꯤ ꯃꯣꯏ ꯃꯄꯥ ꯉꯥꯏꯈꯣꯏ ꯃꯃꯥ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯆꯥꯛꯀ ꯀꯧꯔꯒ ꯂꯥꯏ ꯇꯤꯟꯒ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯍꯣꯡꯖꯤꯟꯁꯤ ꯉꯥꯏꯉꯝꯗꯅꯒ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯃꯄꯥ ꯉꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯆꯪꯉꯁꯤꯔꯣ ꯃꯃꯥ ꯅꯪꯁꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ ꯌꯨꯝ ꯆꯪꯕ ꯍꯥꯏꯕꯁꯦ ꯆꯪꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯪꯌꯥꯗ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯂꯤꯔꯒ ꯆꯪꯒꯗꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯐꯕ ꯅꯨꯃꯤꯠꯇꯣ ꯃꯣꯏ ꯃꯄꯥꯅ ꯌꯦꯡꯕꯤꯕ ꯍꯧꯔꯣꯗꯅ ꯑꯗꯨ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯤꯕꯨ ꯌꯨꯝ ꯑꯆꯧꯕ ꯐꯖꯕꯒ ꯁꯥꯔꯤꯕꯁꯤꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯤꯅꯤꯡꯂꯕ ꯖꯥꯠꯂꯅꯦꯍꯦ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯃꯃꯥ ꯑꯗꯣ ꯅꯆꯥꯁꯤꯡꯗꯨꯕꯨ ꯑꯝꯇ ꯎꯗꯦ ꯀꯥꯏ ꯆꯠꯅꯈꯤꯒꯦ ꯃꯣꯏꯕꯨ ꯌꯨꯝ ꯁꯥꯕ ꯂꯣꯏꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯇꯨꯔꯦꯜꯗꯒꯤ ꯁꯔꯦꯡ ꯐꯥꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ ꯁꯔꯦꯡ ꯐꯥꯔꯨꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯃꯥ ꯆꯥꯛ ꯈꯔ ꯉꯟꯁꯤꯍꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨ ꯇꯨꯔꯦꯜꯗꯒꯤ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯃ ꯐꯥꯗꯨꯅ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ
ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯔꯦꯡ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯨꯝ ꯑꯅꯧꯕꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯖꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯥꯟꯕꯅ, ꯑꯩꯒꯤ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯁꯒꯣꯜ ꯑꯃꯃꯝ ꯂꯩꯕ, ꯏꯃꯥ ꯄꯥꯕꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜꯁꯨ ꯂꯩꯔꯦ, ꯌꯨꯝꯁꯨ ꯁꯥꯔꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯑꯆꯧꯕ ꯏꯆꯤꯜ ꯏꯅꯥꯎ 9 ꯂꯩꯔꯒ ꯆꯤꯡꯗ ꯎ ꯌꯥꯟꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯌꯣꯟꯕ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨ ꯂꯩꯕꯁꯤꯅꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯁꯤ꯫ ꯑꯔꯣꯏꯕ, ꯅꯪꯅ ꯋꯥꯈꯜ ꯈꯔ ꯂꯩ, ꯅꯪ ꯍꯥꯏꯌꯨ, ꯀꯔꯤ ꯇꯧꯁꯤꯒꯦ? ꯇꯥꯆꯧ, ꯑꯩꯅꯕꯨ ꯀꯔꯤ ꯈꯪꯖꯗꯣꯏꯅꯣꯗ? ꯏꯌꯥꯝꯕ ꯇꯔꯨꯛꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯇꯧꯃꯤꯟꯅꯔꯁꯤ ꯀꯩꯅꯣ? ꯑꯗꯨ ꯇꯥꯆꯧ, ꯑꯩꯒꯤ ꯍꯥꯏꯒꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯇꯔꯦꯠꯁꯦ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯣ ꯊꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯃꯔꯝꯗꯤ ꯀꯣꯅꯨꯡꯂꯣꯝꯗꯗꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅꯕꯨ ꯍꯩꯖ ꯁꯤꯡꯖꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯅꯤ ꯇꯥꯆꯧ꯫ ꯑꯅꯤꯁꯨꯕꯅ, ꯑꯔꯣꯏꯕꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯇꯥꯆꯧ꯫ ꯑꯇꯩꯗꯨꯅ, ꯇꯥꯆꯧ, ꯑꯔꯣꯏꯕꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯅꯣꯏ ꯃꯌꯥꯝꯅ ꯌꯥꯔꯕꯅꯤꯅ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤꯔꯣ? ꯍꯣꯏ ꯇꯥꯆꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯒꯤ ꯄꯨꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯍꯥꯏ, ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯅꯠꯇꯦ, ꯅꯣꯏꯅ ꯈꯟꯅꯔꯝꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ? ꯏꯃꯥꯒ ꯄꯥꯕꯒꯗꯁꯨ ꯈꯔ ꯍꯥꯏꯔꯝꯃꯨꯗꯅ꯫ ꯏꯃꯥ, ꯄꯥꯕ, ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯇꯔꯦꯠꯁꯦ ꯎ ꯋꯥ ꯌꯣꯟꯕꯒꯤ ꯊꯕꯛꯁꯤꯅꯗꯤ ꯇꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯔ ꯐꯕ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯣꯏꯅ ꯊꯤꯔꯨꯁꯤ ꯍꯥꯏꯗꯅ ꯁꯨꯝ ꯈꯟꯅꯔꯝꯂꯤꯕꯅꯤ ꯏꯃꯥ꯫ ꯃꯄꯥꯅ, ꯏꯆꯥꯁꯤꯡꯅ ꯈꯟꯅꯔꯤꯕ ꯋꯥꯗꯣ ꯏꯄꯥꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅꯗꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯐꯥꯎꯕ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯍꯛꯆꯥꯡ ꯄꯥꯡꯒꯜ ꯅꯠꯇꯕ ꯈꯣꯡꯅ ꯁꯨꯕ ꯌꯥꯕ, ꯇꯥꯟꯕ ꯌꯥꯕ ꯀꯥꯟꯅꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯇꯧꯕ ꯌꯥꯏꯅꯦ꯫ ꯑꯗꯣ ꯏꯆꯥꯁꯥ, ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯇꯤ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯒ ꯂꯝ ꯍꯦꯟꯕ ꯌꯥꯕ ꯃꯐꯝꯁꯨ ꯅꯠꯇꯕꯅꯤ꯫ ꯍꯦꯛ ꯂꯝ ꯍꯦꯟꯕꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯐꯥꯔꯒ ꯑꯀꯟꯕ ꯆꯩꯔꯥꯛꯁꯦ ꯍꯦꯛꯇ ꯄꯤꯕ ꯃꯐꯝꯅꯤꯀꯣ꯫ ꯄꯥꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯄꯥꯕ꯫ ꯑꯗꯨꯅ ꯅꯆꯥ ꯑꯩꯈꯣꯏ ꯇꯔꯦꯠꯇꯤ ꯃꯤ ꯈꯟꯅꯕ, ꯃꯤ ꯐꯨꯅꯕꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯖꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯇꯔꯨꯛ ꯁꯨꯕꯗꯨꯅ, ꯑꯅꯤꯁꯨꯕꯅ, ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ? ꯃꯄꯥꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯁꯦ ꯅꯄꯥꯅꯤ ꯍꯥꯏꯕ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯒꯅꯨ꯫ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ, ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯅꯄꯥ ꯂꯣꯏꯅ ꯈꯪꯏꯀꯣ꯫ ꯍꯩ, ꯑꯇꯩ ꯂꯥꯏꯔꯤ, ꯅꯣꯏꯕꯨ ꯅꯨꯄꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯤꯒꯅꯤ? ꯑꯍꯥꯟꯕ ꯅꯪꯅꯤ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯪꯂꯤꯕꯁꯤ꯫ ꯆꯍꯤꯗꯤ ꯅꯄꯥꯒ ꯃꯥꯟꯅꯔꯝꯂꯅꯤ, ꯅꯨꯄꯤ ꯊꯤꯖꯤꯜꯂꯦꯒ ꯍꯥꯏꯕꯗꯤ ꯁꯨꯈꯟ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ, ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯑꯁꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯥꯏꯅꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯨꯄꯤ ꯊꯤꯖꯔꯣꯏ ꯏꯃꯥ꯫ ꯑꯇꯩꯗꯨꯅꯁꯨ, ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯊꯤꯔꯣꯏ꯫ ꯍꯥꯏ, ꯅꯨꯄꯤ ꯑꯐꯕ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯀꯔꯤꯒꯤ ꯅꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯗꯣꯏꯅꯣꯅꯦ? ꯑꯔꯣꯏꯕꯅ, ꯏꯃꯥ, ꯅꯨꯄꯤ ꯊꯤꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯔꯦ ꯈꯜꯂꯒ ꯊꯤꯅꯔꯤꯕ ꯉꯥꯛꯇꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅꯤ꯫ ꯄꯥꯕꯁꯨ ꯈꯨꯔꯥꯍꯣꯏꯁꯤꯡꯗꯨꯒ ꯂꯥꯞꯅꯔꯒ ꯁꯤꯗ ꯂꯥꯛꯏꯁꯤꯅꯤ꯫ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯄꯥꯕ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯍꯥꯟꯅ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯆꯨꯝꯃꯤ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯤꯗ ꯊꯋꯥꯏ ꯄꯥꯟꯅ ꯄꯣꯛꯂꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯥꯒꯤ ꯆꯥꯟꯅꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯃꯝꯗꯤ ꯊꯤꯗꯕ ꯌꯥꯗꯦꯅꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯒꯦꯔꯥ, ꯁꯥ ꯁꯟ, ꯎꯆꯦꯛ ꯋꯥꯌꯥ ꯑꯣꯏꯒꯦꯔꯥ, ꯃꯥꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯅꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ, ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯟꯕꯅꯤꯅ ꯏꯆꯥꯁꯥ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏ, ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯁꯨꯝ ꯏꯜꯂꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ, ꯏꯃꯥ ꯏꯄꯥꯗ ꯅꯠꯇꯦ ꯀꯥꯏꯅꯒꯗꯧꯔꯤꯕꯁꯤ, ꯃꯤ ꯑꯃꯇ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯀꯥꯏꯅꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯍꯥꯟꯕꯅ ꯄꯥꯕꯅ ꯍꯥꯏ ꯋꯥꯁꯤꯡꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯄꯥꯕ, ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯆꯥꯁꯤꯡꯁꯦ ꯃꯗꯨꯒꯤ ꯋꯥꯈꯜ ꯆꯪꯗ꯭ꯔꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯗ ꯂꯥꯏꯕꯛ ꯐꯗꯅ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯕ ꯑꯆꯧꯕ ꯊꯕꯛꯀ ꯐꯪꯂꯕꯗꯤ ꯏꯃꯥꯒ ꯄꯥꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯨꯛ ꯈꯟꯅꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯅꯦ ꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯇꯧꯖꯔꯣ ꯇꯧꯖꯔꯣ꯫
Nonganbaga masi manaw taretu mama mapagi makong sokna khurumlamlaga yumdagi konung tamna sagol tongdo laklami. Konung yobaga masi manaw taretu thabak thiba haurammi. Thabak thina chayol amadi phajilakli. Mari subana. Taso sidani hena thabak waida. Aikhoi khungangdani hena thabak leiba mali. Manga subana. Aikhoi na si leirese. Chayol amadi pharini thabakti amta phangchi. Ahum subana. Ahidi sum nukninge taso. Ani subana. Nangdi adam noktanda leridudi. Inausa. Lakni laklabanina lem halagumsi. Thabakbu irai laini hekta phangba yaba natene. Aroibana. Taso ai sida amta thokige. Hai kaiduna roiba. Taso thuna laki wani. Ani subana. Noina hai waduda aroibase. Mabuni nusidana thokre noisidibogo. Aroiba ngai khone nayambusu laki. Taruk subana. Ekhoina kari haikraki. Ahanbana. Yare to wa makha tarano. Aroibana salibase. Kaidano amta yengsi. Amuk lambida seran turan taramdana pharak tanani. Ahum subana. Ekhoi aroibana bu seran turan tamgodaba nateda. Singrabai naw tomani. Adubu indi inasi. Karaiduna tomba nangna natana salibudubo. Kaino tayai loina mari inarisibo. Ani subana. Ai thandani modi lehori. Tungdam te yengo tayai. Ai thandarabo. Ado nangna sarok salibudubu karaiduna haibani. Law. Nayambasingna pangangang muwabo. Karino tayai na haiwadubo. Aidi karigi kanana sauduno. Aina mi amada thabaki wama sinaramani. Madugi wari sanarugi jatpani. Sengabani aroiba nangna haiwadubo. Sengi me tayai. Ataiduna aroiba ngai khone punna chatsine. Aikhoi sagol singdo loino mangamgani ko. Ahum subana. Mangning mangjasano. Isilino mangdraga loiri kaino. Tanjaduda lamhenba lanmi kharana poitpham phambi mama masagi pupham thugaiduna jakhaiduna tawrami. Sida natana mama masagi masam phawba phoiraga phurami. Aikhoina phamsida poitpham phamba yaroi haba natro. Ha amanam masamsi phoiraga khupaksi thajingeda. Aigona phurabasu isana pidadi phubigad. Madi angangni angambasa. Masana pina. Ayo ima naye ima akhoi gari iragino poina imai jabu asuk thina tobiri sibo. Laira kana laijatabi imai sagi iragni ira. Lanmi singna kapsinagano taningdene. Toina popham phawli maphamse. Noigi napana puna thamlaba maphamlo. Ha Tagambasa aikhoi khaktaro maphambasidha phamlibasibo. Moi atai mayambasu phamlibasidi. Moidana tandraga imaisa khakta talibase. Masibu karigino. Moidi aikhoina haiba yaine. Noigi namana sadi yadene. Kainu noina phamlibasibo. Pochai khitang yonjaraga seno khitang phangjabase. Noina sumpirabadi imaisa ni kari saw haibano. Masigi nubise masi yamna kalida. Machinsida khongpaksina. Aroibana sidi yengba ngamdrada. Lanmi mana kanano nang ha ai khongsibu pharag ilibudu ba nang kanano nangsu khongpaksina koksilawra ha khongpak saningbro. Ani subana ai nangnu pada khongpak saningbro kai masi khunnam sina. Lanmi singduna hai aikhoi lanmi se nupa sina khunamna thabada wandakhrene. Iya masigi nupan se phudalo hebase. Ahanbana inausa si yorabadi angama thaoirabasu lemlamda tharado kona thokpulak sasani. Konongi yamlaba lanmi singdu masi manaw taretuna tapta khai pudatlami. Kanamtana masi manaw taretu khama phawba ngamdabadagi ningthogi nakong yorami. Kari haiba aigi yamlaba lanmi mayam ama masak khangdaba araba khungangdagi lappa akan mudupa taretna fubada loina sokle haiba. Hairibasibu asengbarane nate. Moi nupa taretubu kayamuk yamna kanbanone. Aduga aikhoi lanmina kayam yamna sokliba. Lanmi amana iningtho kanbada natana moi tareto sarit saraksu yamna hai. Aduna moi nupa taretuna fubada
ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯆꯥꯝꯃ ꯆꯅꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯖꯤꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯆꯪꯕꯝꯇ ꯉꯝꯗꯗꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯏꯅꯤꯡꯊꯧ꯫ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ, ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯈꯨꯠ ꯊꯥꯕ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯍꯥꯏꯔꯨꯁꯣ꯫ ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯗꯨꯒ ꯑꯀꯟꯕ ꯅꯨꯄꯥ ꯇꯔꯦꯠꯇꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦꯀꯣ꯫ ꯏꯅꯤꯡꯊꯧ ꯂꯥꯛꯀꯦ ꯍꯥꯏꯕ? ꯏꯅꯤꯡꯊꯧ ꯂꯥꯛꯄꯤꯔꯅꯨꯗ꯫ ꯀꯩꯁꯨ ꯅꯠꯇꯕ ꯅꯨꯄꯥ ꯇꯔꯦꯠꯇꯨꯒꯤ ꯏꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯅꯨꯄꯥ ꯇꯔꯦꯠꯇꯣ ꯐꯥꯕ꯭ꯔꯥ ꯍꯥꯠꯇꯣꯛꯄ꯭ꯔꯥ ꯇꯧꯖꯧꯔꯒꯦ꯫ ꯏꯌꯥ, ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯅ ꯍꯩꯄꯥ ꯁꯥꯖꯤꯜꯂꯛꯏꯅꯦ ꯃꯁꯦ꯫ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ꯫ ꯑꯩ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯧꯔꯒꯦ, ꯑꯩ ꯆꯦꯜꯍꯧꯔꯒꯦ꯫ ꯑꯀꯟꯕ ꯅꯨꯄꯥ ꯇꯔꯦꯠ ꯍꯥꯏꯕ? ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ? ꯑꯀꯟꯕ ꯅꯨꯄꯥ ꯇꯔꯦꯠꯁꯦ ꯊꯕꯛ ꯇꯧꯒꯦ ꯈꯪꯅꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯔꯒ ꯂꯝꯍꯦꯟꯕ ꯃꯃꯥ ꯃꯆꯥꯕꯨ ꯈꯨꯠ ꯊꯥꯔꯤꯕ ꯄꯨꯐꯝ ꯊꯨꯒꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯀꯟꯕ ꯆꯩꯔꯥꯛ ꯅꯤꯡꯊꯧꯅ ꯄꯤꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛꯄꯗ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨꯕꯨꯁꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯊꯦꯝꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯥ, ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯑꯀꯟꯕ ꯅꯨꯄꯥ ꯇꯔꯦꯠꯁꯤꯒꯤ ꯐꯤꯗꯥ ꯊꯥꯎꯍꯩ꯫ ꯂꯥꯟꯃꯤꯁꯤꯡꯅ: ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯔꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤꯁꯦ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯔꯛꯇꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯍꯥꯟꯕꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯔꯕꯁꯨ ꯁꯤ ꯅꯤꯡꯊꯧꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤꯔꯣ? ꯑꯇꯩꯗꯨꯅ ꯑꯁꯦꯡꯕ ꯇꯥꯆꯧ꯫ ꯑꯔꯣꯏꯕꯅ ꯉꯥꯏꯈꯣ ꯏꯌꯥꯝꯕꯁꯤꯡ, ꯍꯥꯟꯅ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯇꯥꯈꯤꯁꯤ꯫ ꯅꯤꯡꯊꯧꯅ: ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯏꯒꯨꯝꯕ ꯑꯀꯟꯕ ꯅꯍꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥꯕꯨ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯁꯨ ꯑꯃꯠꯇ ꯅꯠꯇꯦ, ꯇꯔꯦꯠ꯫ ꯍꯥꯏꯌꯨ, ꯅꯣꯏ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯏ? ꯑꯍꯥꯟꯕꯅ: ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯁꯦ ꯑꯔꯥꯞꯄ ꯆꯤꯡꯌꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯐꯪꯂꯒꯗꯤ ꯈꯟꯗꯨꯅ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗꯒꯤ ꯃꯐꯝꯁꯤ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯤꯡꯁꯦ ꯏꯄꯥꯒ ꯏꯃꯥꯒꯅ ꯀꯧꯕꯗ ꯂꯥꯏꯅꯕ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ, ꯑꯍꯨꯝꯁꯨꯕ, ꯃꯔꯤꯁꯨꯕ ꯍꯥꯏꯅ ꯃꯊꯪ ꯃꯊꯪ ꯊꯣꯟꯕꯤ꯫ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯎ ꯏꯔꯣꯏ ꯂꯣꯏꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡꯅ ꯑꯔꯣꯏꯕ ꯀꯧꯏ꯫ ꯃꯤꯡꯗꯨꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯅꯣꯏ ꯇꯔꯦꯠꯁꯦ ꯅꯆꯤꯟ ꯅꯅꯥꯎꯅ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯤꯡꯊꯧ, ꯑꯩꯅ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯇꯔꯦꯠꯇ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯃꯁꯤ ꯅꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯇꯔꯦꯠꯁꯦ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯑꯍꯥꯟꯕꯅ: ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯅꯤꯡꯊꯧ? ꯑꯍꯨꯝꯁꯨꯕꯅ: ꯏꯅꯤꯡꯊꯧꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯍꯤꯡꯆꯥꯕ ꯍꯥꯜꯂꯨꯆꯣ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯅꯤ, ꯀꯣꯅꯨꯡꯗ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯃꯃꯝꯁꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯤꯗꯣꯏꯔꯣ? ꯑꯔꯣꯏꯕꯅ: ꯏꯌꯥꯝꯕ ꯇꯨꯃꯤꯟ ꯂꯩꯌꯨꯕ, ꯇꯥꯆꯧꯒ ꯏꯅꯤꯡꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯃꯔꯛ ꯊꯠꯅꯒꯨꯝꯁꯤ꯫ ꯅꯤꯡꯊꯧꯅ: ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯅꯣ? ꯃꯗꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ, ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯎꯀꯣ ꯅꯣꯏ ꯇꯔꯦꯠꯃꯛ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯍꯤꯡꯕ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩ꯫ ꯑꯍꯤꯡꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯇꯔꯦꯠ ꯂꯩ, ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯇꯔꯦꯠꯇꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯔꯦꯠꯇꯨꯒꯤ ꯅꯨꯄꯥ ꯑꯣꯏꯅꯅꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯇꯔꯦꯠ ꯊꯤꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤꯡꯗꯣ ꯑꯍꯤꯡꯕ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯇꯔꯦꯠ ꯑꯍꯤꯡꯕ ꯂꯩꯕꯥꯛ ꯑꯗꯨ ꯆꯠꯇꯨꯅ ꯂꯥꯏꯕꯛ ꯆꯌꯦꯡ ꯇꯧꯔꯒ ꯃꯁꯤ ꯅꯨꯄꯤ ꯇꯔꯦꯠꯇꯣ ꯂꯧꯁꯤꯔꯥ? ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯤ꯫ ꯃꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯍꯥꯏꯌꯨ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ? ꯑꯍꯥꯟꯕꯅ: ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛꯇ ꯈꯟꯅꯖꯈꯤꯒꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯆꯤꯟ ꯅꯅꯥꯎ ꯑꯩꯅ ꯍꯥꯏ ꯋꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯟꯅꯔꯣꯅꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯇꯔꯦꯠꯇꯨ
तासिनदुना निंथौगी वादु खनरमी ngehak khanaraba tungda ahanbana इनिंथौना हौजिक हाइबिरि वादुना असिगुम ओइरगदि इसिलिनाव अखोइ तरेना इनिंथौ यफमदो याजरे अदो इनिंथौदा वाफम अमतंग हंगचगी करिगुम्बा अखोइ तरेना माइ पाक्तुना अहिंग लेबाकी राजकुमारी तरेतो पुदु लाक्लबदि मदुदा इनिंथौना करि कानबनो मसिमतंग खंजनिंगिदो इनिंथौ मालेमसि लैरिबा लेबाक अमतन ngamdraba thabak ado aigi lebaki isainaw noi taret ngamduna ahing malebaki ningthaugi masanupi rajkumari taret ado putuna laklabadi ningthau aigi saraba mainine aduda natana malemsi leriba lebak khudimakna aikoi lebak ase akan lebak haina pasak khangnaga doribani maduda ningthau aigi mingsisu lebak khudimaki ningthau singna sak khangga doribani ne aroibana इनिंथौगी वा मयामसिदा वा मसु चाउनु लोटपा मालिदा है करी वाबु लोटोइनोदा इनिंथौगी थमोइदा वा अमदि लोटले हाइबा अइ खंगसै इनिंथौगी मिटका चिनबागा सानदे माइथोंसु तोखाइना ताइ करिगुम्बा वा अमा मतम कयादगी फुमदुना थम्बा माले इनिंथौ नसिना नाउ तरेतगिदि अरोइबसिना खरा सिंबा मालिदा अइगी थमोइदा लमन खुमलिंबना Om sak na sak yu maise. Aroiba, nang tana, kang mu ba maline. Ahan mana, karigi, kanada ining tau na, laman kuming liman ining tau. Ani su mana, Rajkumari taretu daro ining tau. Nate. Magi mo paning tau ka, mama maharani ka dani. Adudi, karigi ni ining tau. Ahing malebak adugi, maharani tambal sana. Mahak ase, ay nayam na pamzaba, nusizaba. राजकुमारी अमा ओइरमी अइना माबु पामजै नुसिसि हाइबसे थम्बासनाना खंगी अदुबु मतम मदुदा मपा निंथौना मसानुपि थम्बासनागी पुंसि खोलोइ ओइगदोरिबु नुपादि मालेमसिदा ख्वाइदगी इना खुनबु निंथौ अमदा ओइना थाजगनि हाइना लाक्थोखि मदुगी मखादि निंथौ मदुगी मखा हाइबबु थम्बासना अइगी ओइहौद्रे इना खुनबा अहिंगबु लैबाकी निंथौगी ओइख्रेदना मतमदुदा अहिंग लेबाक अदुगी निंथौना थम्बासनागी खुदांग पाइदुना अइंगोंदे यामना करियमदना नोकलम मिनोक अदो अइ हौजिकसु काउद्रे अदुबु ngसिदि मदुगी तांजा मदि फंगले नोइ तरेत असे अइगी इसा ओइना अहिंग लेबाक अदुदा थादुना थम्बासनागी मसानुपि तरेतो पुरगा अमुक लाकदबनि मदुदा अइना अइगी कोइसे नांदुना मपा निंथौदुदा अमुक नोक्सिलमगी मसीगी वरी असे हुजिक फाउबा अइना कनादा मतौ करमना तमगनी लीगनी अदुगा अइगे साउबा पेंदबसि कोकनी हाइना लेरखिबनी अदुबु ngसिदि इसा तरेता लीदुना अइगी कोकतकतगी अवाव पोलुममा थांथबगुमना खली अरोइबना इनिंथौगी पेंदबनी अइखोइगिसु पेंदबनी अदुगा इनिंथौना चही कयादगी अहिंगबु लेबाकी निंथौदा खुमनिंगलिबा लमनदो नसाइ खोइ तरेना सोइरना खुमगनी इनिंथौ इयामबसिंदी करी खली मयाम तरुकना करी खनगदोरिगे हौजिक्ति अहिंग लेबाकी राजकुमारी तरेत अदो अइखोइ तरेत सतुना लौरुदबनी निंथौना अदुनिदना इया इसा तरेकी वासि तारगा निंथौ अइगी थमोइसे पेली अदुदी अहिंग लेबाकता चननबा थौरांग तौरुसि इसासा मसि मनाउ तरेतुना होइ निंथौ निंथौना मोइ तरेतु मागी मसानुपा सातुना अहिंग लेबाकी राजकुमारी तरेत अदु लौब थारमी पावसी लेबाक्सि मथुंगसु तारमी अदुबु ममागा मपागदी करिसु खंजदबनिना मसानुपा सिंगदु करी तौरी कमदौरी हाइना पाखतचरमी असुमना चयल खरगी मतुंगदा ममाना मोइ मपा इसा सिंगदुबु करिनो युमदा इ पाउगा अबदा पिरक्त्रिबसिबो आइदि यामना पाखलेनि मोइ मपा करिसु तौरमोइदा ममा कोनुंगदसु इनिंथौगी मसानुपा तरेतना अहिंग लेबाकी राजकुमारी तरेत अदो पुदु लाकदि ताइ अदुना लेबाक सिंबा थुंगना हराउ तयानबा लोइना फोंदोकनरी हराउद्रिबा हाइबबु इबानी खक्ता ngaire अदु ममा अइखोइ लेबाकी निंथौसिबु मसामदा पोक्ते हाइबदाइने अदुगा हौजिकना कदाइदगी मसानुपा तरेतनोने निंथौनबु करिनो अरोनबा नुपि मयाम लेरमगनी मदुगी मसासिंग ओइरमगनी करिनो होइने अदुबि ओइरमबसु याइ
नुपी उब यादबदा निंगथौ हायरेदना मोय मपा कईगिनो अखोगी थोंगलदा लानमी मयम मा चंगलक्लिबसिबो इसा तरेतुना करीमुक तौरुब जादो हायबनी अल्लेदो थोकना नत्रगा अखोयनीना हौजिक निंगथौगी मरमदा हायनबो वादुगी हाबा लाक्लिबा जाना कईनो हे इबानी सिदा वरी सानरगा मोयना कमायना तादौरिगे खंगदेने पक्पादा पाखतले ममा अदुरगना मपा नंग आइगी तुंगदे लयो आई वरी सानगे लालमी सिंगना मसानुपा तरेत पोकपा अहानबदगिना अरोयो फावबगी ममागा मपागसे सोम अनी सोयगदोइरा ममाना करी खुवाइनो सिना मानी कईदौरे अंगमबसा आइगी सानुपा सिंगदुना नोयनी करीमता ताद्रिबो खंग्रिबो नसानुपाना हौजी हौजी लेबाक्सिदा लांघलिबा इरांग तहोलिबसे ममा नंगदो वरी सनोको करीनो अंगमबा आइगी इसा सिंगी सोनजाख्रबा मिगोना लांजदबा इसा गाक्तनी मोइनबु करी तौददोरिगे लालमी सिंगदुना मदुगी वादो कोनुंगदु सतलगा इनिंगथौदा हायरुला सगोलसिदा थुना कारो लालमी सिंगदुना ममागा मपागदो कोनुंगदा पुरगा सत्खिरमी अदुगा कोनुंग योरबा कांददी वरी पुंबा लोइना खंगलमी वरी सिंगनो खंगलबा कांददी ममागा मपागदो पुंगंगक्ख्रे हराउबनासु लोइरे असमना नमिसिदगी मसा तरेत ममौ तरेतुगा पुना कोनुंगदा निंगथौना मागी मसा सकना लेहंदुना लेबाक अदु याम नुंगाइना पानखिरमी अदुंगाई मतम अमदा मसा नुपी मसक मतौ यामना फजबी पोपी कोंडोम कौबा नुपा अमखक लेरमी कोंडोम दो खड्रक मड्रक यामना है ताटपाट यामना है अदुगा मागी मसक मतौ फजबी मसा नुपी बो पामजबदगी कोइबा लुंबा लाक्सबा नहा पाखंग कयादगी कोंडोम ना थेंगदोक पाखंग सिंगदगी मरल चाथोकलम नोंगमा कोंडोम दो पाखंग मसा अमगा लंबीदा वरी कना सारी अइना पोकपा इचा नुपीनी अइना लुहोंगो हाइबनी पादा मादे हेक्ता यारादौरिबनी तौबतबो इचा नुपीदी इपागी फुरिखाउ चोलहल्लु हाना हेक्ता हाइरकदौरिबनी होय पाबुंग अइ फीदुबा मी अमनी पाबुंगी फुरिखाउदो खरा चोलपना लुना हापचरगे खोंग्राउ मसु तुरगा पिजरगे फुरिखाउ लोहंजरगे कोंडोम दे पाखंग मसादुना माना हाइरिबदो लौसिनबा ngamdaba aduda sauningबना लोइरा माले खोंग्राउ तुबो इबुंगो अदुदी नंगी नुपीदुसु फनेक साफमदा थिबियोरो इसा नुपीदी फनेक साहनद्रे आइना चलो चलो खोंग्राउ तुजौरो पाखंग मसादु चख्रे असुक यामना पंगबा पाखंग सिबु पंगबा मक्सु मानदे मागिसे अइना मंगोंदगी तोइना थेंगदोकपसिदा साउरी ओइरमनि अइना इसा नुपीदी सुकथेंग थेंगना हंद्रबनिना नोंगमा पाखंग मसा मंगा तरुक मफम अमदा कोंडोम गाइरी लयाम्बा कौबा पाखंग मसा अमना ngasi di ahando tap takai pizaraga tap takai pithaklegane tap takai ngaholaga mayumda thinbiraga masanu pido yengsi tausa khoimuna aigi seng ser ama puthongni ngasi gi chaksana basi tausa amuzauna aidi sing puthongni loyambana ising de puthoktraso pukri sawam leiri atopam putho akhoi taruk tare chak chana bagi cheng ser ama khak puthok toibanangna thaimuna आईदी चफुगा योसबिगा पुथोके हे थेंबना औ अदुदि आइना चाक थोंगे सिंगा पुथोरागे लोयामना फरे दुदि इंसांगदो लैबाक ओइना थोंगसि मया मोय मयामदो तमिन येंगने अदुगा लोयामबदा अमुग येंगी नुमित योंगबा मतुंगनि कोंडोमदो पाखंग मयामदुगा चाक चामिनरमि कोंडोमदो मनातोंदो सुसा तौरगा मकोइदि चाक इपक पखै लोयामबदा येंगलगा मखोंग से नई मुनरनी अदुना इचारगे अनीमक से आई साइरगे को चाओ चाओ पुरा चाकसु याम लेरी आइने येंदो खुमु खरा सांगबो ओइना पुराबनी मखोंगदो साइब खरदि कलनी कनसनुदा होरेल चाक साबा लोइबगा मयांग वरी साबदा फम्मगा तपना अदुम साइगे लोयामबना थबातोंदबो मसक्ति अमुत उहलुदुना खुरा नत्रगा मपाल सुतों थोक्टिदो मबुंग तरेना संगबै ओइरजालो अदु ओइरदि खैसु कबि गयबो अलकलिबा थबातोन फानबा नुपा सुनुपिसु मतोम त पोगलगा कदाइदगी मबुंग तरेनो निबुंगो
Mamingsu Thabaton Kaudiko. Ish! Kaya the singer of Anganumse. Is the Hanupigi Maming Kandoki Kai Sitauri. Amuzauna. Kuragi must have was the Bisanupido. Amuktabadi Uji have a bow. Maming di father. Other Equamayam Snadi, Kuragi Sanupido, Loina Pami. Kurana Equamayam Marakagi, Rambanapata, Isanupining Bagiha. Mayam the Sto Amuzagi were hung to da, Nafet Downa, Pibam was sent Naraganari. Loyambas to Masam Gado, Matin Taklaganarum the Illi. Masam Hauda but Hembado, Matin Taklaga, Atang was Sidagi Masam the Zingtari. Mayazo but Taimuso, Kigat Legalera Mamayado, I fed silly. Condomna. I will be Zapitak Pava. Now Hanba. Pretty cultural Hanbangambado. Badu the Isan Pipiga the Ribanine. Condom do, Mabuk Manunda, Kana Humli. Loyambana Kaidorikura, Hakachabra, Ifapiro. Hey, Tawet longer Parkino Muta. Hakachabanati. Kada knowing a sighting got a Mayaki Baduba. Isan Pigiting got Nini. Kada, count the game sang Lim say. Isan Pigiting Gosida Hapsilose. Condomna, Basan Pigin and Author Liba, could they mucha within Goto. Moy mayam the Hoptana Sensilaga Munari. Amuzauna. Itao, I have Kiani. Tingo to on the Piro Hawani. Taimuna. Itao, I have Kiani, I want the Pirose. Ish. Tingo Sidi, Kulum Sida. Kuragi San Pinavo, a shock job could deem Mupatingo Sida, is a Hapaga Zabrane. Hey! Chuck so to the Hapagadum Jabani Madi. Loyambana Kuragi Ibemagi, Tengo City, He Bumaline, like Kuding Bumaline. Masu Sakti, Fazana Zabazani Lime. Aidi Kuragi Sanupi Tingo Silver. Isanupido, Laputaro Sabanbo, Malam de Malibu. Hey, Ngang the no lady. No, I can't see a pull up book, bro. I book no hand bangambado. Isanupi Pangedo. Condom de Isangdo, think got the Hapaga jet crate, Loyambas to Matom Tamayum the Hale. Masak so old of an P. Amabo. I came am tongue the now, Shibu. Masak would know, Seba Fazilubaya Venatri. Is Kekat Pagimanam City, Loy here. Eh, Yaraxi the so is Sangmatung Matchapaga Yaram Line. Lambi the Chikata Tabzala. Matong si handok laga sai gebo. No ma kondom gi lekaida na pa na hakaraga kondom ga pot khara lane. Mani kaino isanu pini noi na lumbalak libata. Is pot sidi lummi hei ibo noi gi sidya. Kuragi sa nu pido sat lang ni lum laga phat lang no zakragi. Hei sa sa hui atho bule. Mathang sidagi hen lumba pot amo purik laga isanu pido yeng. Ngasi gi chaloko. Nahasing the sacre, condom do, what yom do colaga. Manam si powdy, Luxire he. Magi say, is hung how malisa. Imunda, Tong Pater alone Salaga Charaki. Condom the Magi to Pamka, the Tong Losin Baga, Nahaklega condom gimapa, Maya Yauda Bado, condom get hongs in da, Coli Lepaga. Hey, condom Nangi Casidia. Is hung Madame Luxiba Kara. Bang bang la in hey. Ay bunangi kada, tinggot ama isula u hybro ne ha. Nati, thong sibo asok ka na loli sibo. Hay kondom. Kari makono ne, hui ne ising thakpa manwa makol tari ba sibo. Sidi chak yawda na isha ngagda jabagi makol ni dana. Imong da kondom do matom ta, bakang masa sing do na pirak pa isang sing do, chak amata yawda na jari. Ash, kamin ga aluga. Hawaii ko biga hanggang ka mayal ka. To robot ka, palak thongjin ba uti sidi. Hawre bo. Song gisina kari isang. Sisi uti ni ne. Sidi kongjung ga lafu ga, alu ga, yanira ga thong uti ni ne. Song gisina kari isang. Sisi uti ni ne. Yet ki sisi uti ni ne. Oy ki sisi uti ni. Kawang si uti ingak ta ni ne. Isang matil ni fumu po uti ingak ta ni ne. Adok yam usita ba nga. Isang matil bo, uti nga da thong laga pirak pa. Angang na nga si kangri. Masigi uti sidi, kong pak sina, langkalagi hekaw bu. Kondom gi mapa hanu ba doon na. Hay, kondom, kaw kinunin ang ba?
ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯕ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯐꯥꯖꯤꯜꯂꯛꯂꯤ ꯏꯕꯣ ꯅꯪꯅ ꯆꯥꯕ ꯂꯣꯏꯔꯒ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯊꯝꯂꯝꯕ ꯀꯣꯟꯗ ꯄꯛꯍꯧꯕ ꯏꯟꯁꯥꯡꯁꯤꯡꯗꯣ ꯂꯦꯛꯂꯒ ꯆꯥꯕꯗꯣ ꯍꯥꯎꯏꯅꯦ ꯀꯥꯟꯅꯗꯦ ꯊꯣꯡꯅꯥꯎ ꯃꯄꯥꯔꯣꯝꯗ ꯑꯣꯛꯅꯕ ꯉꯥꯏꯔꯒ ꯂꯩꯔꯨꯕꯅ ꯐꯔꯅꯤ ꯁꯤꯗꯤ ꯃꯥꯅ ꯂꯪꯊꯣꯔꯛꯄ ꯏꯟꯁꯥꯡꯗꯣ ꯀꯣꯟꯗꯣꯝꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒ ꯕꯥꯖꯦ ꯏꯟꯁꯥꯡꯗꯣ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯅꯪ ꯍꯧꯖꯤꯛꯇ ꯀꯥꯎꯊꯣꯛꯈꯤꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯥ ꯀꯗꯥꯏ ꯇꯦꯡꯒꯣꯠꯇꯣ ꯄꯤꯔꯛꯎ ꯆꯥꯛ ꯑꯀꯥꯕ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯀꯣꯠꯂꯒ ꯁꯥꯏꯔꯨꯒꯦ ꯑꯗꯨ ꯅꯕꯨꯛ ꯐꯠꯇꯕ ꯏꯟꯁꯥꯡ ꯃꯊꯦꯜ 40 ꯅꯇꯣꯝꯇ ꯆꯥꯕ ꯀꯣꯟꯗꯣꯝꯒꯤ ꯃꯄꯥꯗ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯅꯥꯍꯦꯔꯒ ꯐꯝꯃꯤꯕ ꯇꯝꯄꯥꯛꯂꯤꯒꯤ ꯃꯅꯥꯛꯇ ꯏꯛ ꯏꯛ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ ꯍꯅꯨꯕꯗꯨ ꯇꯝꯄꯥꯛꯂꯤꯒꯤ ꯃꯅꯥꯛꯇ ꯐꯝꯕꯒ ꯇꯦꯡꯀꯣꯠꯇ ꯐꯥꯎꯕ ꯏꯟꯁꯥꯡ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯄꯛꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥ ꯍꯅꯨꯕ ꯀꯗꯥꯏꯗꯒꯤꯅꯣ ꯍꯅꯨꯕꯤ ꯃꯔꯩꯅ ꯂꯣꯏꯅ ꯂꯦꯛꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯐꯦꯡꯗ꯭ꯔꯁꯨ ꯄꯤꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯒꯤ ꯈꯥꯎꯗꯨꯗ ꯀꯣꯟꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯄꯥꯈꯪ ꯈꯔ ꯌꯨꯝꯗ ꯊꯝꯕ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯟꯗꯣꯝꯗꯤ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅꯤꯡꯉꯥꯏꯅ ꯂꯩꯔꯝꯗꯦ ꯃꯆꯥꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯁꯦꯜ ꯈꯔ ꯁꯥꯎꯅꯍꯟ ꯈꯔ ꯐꯨꯅꯍꯟ ꯃꯆꯥꯅꯨꯄꯤ ꯐꯖꯕꯒꯤ ꯃꯤꯡꯗ ꯄꯣꯠ ꯈꯔꯅꯤ ꯈꯔ ꯆꯥ ꯇꯧꯔꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯜꯂꯝꯃꯤ ꯅꯣꯡꯃ ꯀꯣꯟꯗꯣꯝꯗꯨ ꯈꯨꯜꯒꯤ ꯌꯨꯊꯛꯐꯝ ꯑꯃꯗ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒ ꯌꯨ ꯊꯛꯂꯤ ꯀꯣꯟꯗꯣꯝꯒꯤ ꯃꯃꯥꯟꯅꯕ ꯃꯨꯅꯥꯜ ꯀꯧꯕ ꯑꯃꯅ ꯏꯇꯥꯎꯕꯤ ꯅꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯊꯥꯖꯕ ꯀꯥꯏꯗꯣ ꯇꯧꯅꯔꯁꯤꯔ ꯑꯃꯨꯛ ꯍꯥ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯜ ꯌꯥꯝꯅ ꯆꯥꯈꯤꯅꯤ ꯑꯩꯗꯤ ꯄꯨꯛꯀꯁꯦ ꯏꯔꯣꯏꯃꯨꯛ ꯅꯣꯏꯍꯟꯈꯤꯗꯧ ꯋꯥꯠꯂꯤ ꯏꯆꯥ ꯅꯆꯥ ꯊꯥꯖꯕ ꯀꯥꯏꯗꯨꯗꯤ ꯃꯔꯜ ꯇꯣꯟꯅꯕ ꯃꯁꯦꯜꯒꯤ ꯋꯥꯅꯤ ꯃꯔꯜ ꯇꯣꯟꯅꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯏꯇꯥꯎ ꯃꯔꯜ ꯇꯣꯟꯅꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯔꯜ ꯏꯇꯥꯎꯗ ꯇꯣꯜꯂꯒ ꯁꯤꯡꯕ ꯉꯝꯗ꯭ꯔꯀꯥꯟ ꯏꯆꯥ ꯅꯆꯥ ꯄꯤꯅꯔꯒ ꯃꯔꯜ ꯑꯇꯣꯟꯕ ꯀꯣꯛꯊꯣꯛꯅꯕꯒꯤ ꯋꯥꯔꯤꯗꯨꯕꯨꯅꯤ ꯁꯦꯟꯒꯣꯏ ꯀꯧꯕ ꯑꯃꯅ ꯃꯇꯣꯝꯇ ꯀꯥꯎꯏꯅꯦ ꯑꯩꯁꯨ ꯀꯣꯟꯗꯣꯝꯒꯤ ꯃꯃꯥ ꯍꯅꯨꯕꯤꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯒꯤ ꯃꯗꯣꯝꯆꯥꯒꯤ ꯁꯅꯥ ꯈꯔ ꯇꯣꯟꯈꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯍꯧꯖꯤꯛ ꯏꯇꯨ ꯊꯥꯔꯒ ꯊꯧꯖꯤꯜꯍꯟꯕ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯁꯨ ꯅꯨꯄꯤꯗꯣ ꯏꯆꯥꯗ ꯊꯥꯖꯧ ꯍꯥꯏꯅ ꯒꯤꯠ ꯅꯝꯂꯒꯦ ꯊꯕꯛ ꯍꯧꯔꯒꯦ ꯏꯇꯥꯎꯁꯥ ꯑꯩꯗꯤ ꯊꯛꯃꯟꯗꯅ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒ ꯏꯇꯨꯒ ꯋꯥ ꯈꯔ ꯇꯥꯟꯅꯔꯨꯈꯤꯒꯦ ꯀꯔꯤꯅꯣ ꯏꯇꯥꯎꯕꯤ ꯌꯨ ꯉꯥꯎꯔꯒ ꯅꯇꯨꯒ ꯀꯔꯤ ꯋꯥ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯍꯥ ꯀꯔꯤꯅꯣ ꯏꯇꯥꯎ ꯏꯇꯩ ꯏꯅꯥꯎꯈꯛ ꯇꯥꯟꯅꯒꯗꯕ ꯋꯥꯕꯨ ꯅꯣꯏꯗ ꯍꯥꯏꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯏꯇꯨꯒ ꯑꯔꯣꯟꯕ ꯋꯥ ꯇꯥꯟꯅꯕ ꯆꯠꯂꯦ ꯅꯣꯏ ꯊꯥꯍꯧꯈꯣꯀꯣ ꯀꯣꯟꯗꯣꯝꯗꯣ ꯃꯇꯣꯝꯇ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯕꯨ ꯍꯥꯏꯗꯣꯛꯂꯨꯔꯕꯖꯥꯠꯅꯣ ꯑꯩꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯔꯣꯟꯕ ꯋꯥ ꯇꯥꯟꯅꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩ ꯑꯔꯣꯟꯕ ꯋꯥ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯃꯨꯅꯥ ꯏꯆꯥ ꯅꯆꯥ ꯄꯤꯅꯕꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥ ꯑꯃ ꯅꯣꯏꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩ ꯆꯠꯂꯦ ꯀꯣꯟꯗꯣꯝꯗ ꯂꯦꯞꯈꯠꯂꯒ ꯑꯩꯒꯤ ꯂꯥꯏ ꯈꯨꯗꯦꯡ ꯃꯥꯟꯕ ꯇꯤꯡꯒꯣꯠꯇꯣ ꯁꯣꯝꯗ ꯌꯦꯞꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯃꯨꯅꯥꯜꯗꯣ ꯀꯣꯟꯗꯣꯝꯅ ꯃꯕꯨꯛꯇ ꯃꯥꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯂꯥꯏ ꯈꯨꯗꯦꯡ ꯃꯥꯟꯕ ꯇꯤꯡꯒꯣꯠꯇꯣ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯄ ꯇꯥꯔꯦ ꯄꯨꯈꯝꯁꯤꯗꯅ ꯏꯟꯁꯥꯡ ꯃꯇꯨꯝ 3-4ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟꯌꯦꯛ ꯄꯤꯔꯒ ꯏꯟꯁꯥꯡ ꯂꯩꯔꯛꯎ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ ꯀꯣꯟꯗꯣꯝꯗꯤ ꯃꯥꯒꯤ ꯇꯤꯡꯒꯣꯠꯇꯣ ꯃꯥꯔꯤꯉꯩ ꯃꯨꯅꯥꯜꯗꯤ ꯆꯦꯟꯈ꯭ꯔꯦ ꯀꯣꯟꯗꯣꯝꯗ ꯃꯥꯒꯤ ꯂꯥꯏ ꯈꯨꯗꯦꯡ ꯃꯥꯟꯕ ꯇꯤꯡꯒꯣꯠꯇꯣ ꯐꯨꯔꯤꯠ ꯃꯅꯨꯡꯗꯒꯤ ꯐꯠ ꯂꯥꯎꯅ ꯁꯠꯂꯒ ꯃꯨꯅꯥꯜ ꯃꯨꯅꯥꯜꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯩ ꯃꯦꯝꯃ ꯏꯕꯦꯝꯃ ꯌꯨ ꯌꯣꯟꯕꯤ ꯃꯦꯝꯃ ꯀꯣꯟꯗꯣꯝꯗ ꯌꯨ ꯌꯣꯟꯕꯤ ꯃꯦꯝꯃꯒꯤ ꯏꯟꯁꯥꯡ ꯊꯣꯛꯐꯝ ꯆꯥꯛꯈꯨꯝꯗ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯌꯦꯡꯕꯒ ꯃꯦꯝꯃꯗꯣ ꯏꯟꯁꯥꯡ ꯑꯣꯠꯂꯒ ꯀꯣꯟꯗꯣꯝꯗ ꯌꯦꯡꯂꯒ ꯇꯥꯗ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗꯦꯀꯣ ꯇꯥꯗꯒꯤ ꯂꯥꯏ ꯈꯨꯗꯦꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯣ ꯏꯕꯦꯝꯃ ꯃꯦꯝ ꯑꯩꯒꯤ ꯇꯤꯡꯀꯣꯠꯁꯤ ꯂꯧꯊꯣꯔꯛꯑꯗꯤ ꯀꯩꯅꯣꯃꯗꯤ ꯍꯥꯞꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯪꯒꯤ ꯅꯪ ꯂꯥꯎꯕ ꯏꯟꯁꯥꯡꯗꯣ ꯈꯔ ꯑꯃꯨꯛꯇ ꯍꯥꯞꯊꯔꯛꯀꯦꯔꯥ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯆꯗꯤ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯀꯅꯥ ꯈꯪꯅꯤ ꯏꯕꯦꯝꯃꯅꯒꯤ ꯈꯨꯗꯦꯡ ꯃꯥꯟꯕ ꯇꯤꯡꯒꯣꯠꯁꯤꯗ ꯏꯟꯁꯥꯡ ꯍꯦꯛ ꯍꯥꯞꯊꯕꯒ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯕꯗꯤ ꯍꯥ ꯍꯣ ꯇꯥꯗ ꯏꯋꯥ ꯂꯩꯇ꯭ꯔꯦ ꯏꯋꯥꯁꯨ ꯌꯨ ꯊꯛꯄꯗ ꯁꯤꯈ꯭ꯔꯦ ꯏꯆꯥ ꯑꯃꯈꯛ ꯃꯤꯔꯣꯜꯂꯝꯕꯗꯨꯁꯨ ꯑꯩꯁꯨ ꯌꯨ ꯊꯛꯃꯟꯕꯗꯩ ꯑꯉꯥꯡ ꯀꯥꯏꯈ꯭ꯔꯦ
ꯑꯗꯨꯗꯤ ꯑꯩ ꯇꯤꯡꯒꯣꯁꯦ ꯍꯥꯞꯆꯤꯜꯂꯦꯀꯣ ꯑꯗꯨ ꯅꯪꯒꯤ ꯌꯦꯟꯁꯥꯡꯗꯣ ꯈꯨꯕꯥꯛꯇ ꯃꯇꯨꯝ ꯑꯃꯠꯇ ꯍꯥꯞꯄꯣ ꯍꯤꯗꯥꯛ ꯃꯆꯤꯠ ꯑꯃ ꯂꯩꯔꯤꯁꯦ ꯑꯃꯨꯛꯇ ꯂꯪꯁꯤꯟꯒꯦ ꯌꯥꯔꯦ ꯇꯥꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯇꯤꯜꯍꯧꯒ ꯂꯩꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯣ ꯑꯩ ꯊꯣꯡ ꯂꯣꯟꯅꯕ ꯇꯧꯒꯦ ꯀꯣꯔꯤꯅꯣ ꯃꯦꯝ ꯑꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯛꯂꯁꯤꯐꯥꯎ ꯑꯩꯅ ꯃꯥꯏꯁꯦ ꯈꯤꯇ ꯐꯥꯎ ꯏꯀꯥꯏꯗ꯭ꯔꯤꯕꯁꯤꯅ ꯆꯥꯕꯗ ꯆꯣꯞꯄ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯌꯨꯔꯥꯏ ꯆꯦꯟꯕ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏꯕꯗꯤ ꯂꯥꯏꯕ ꯈꯪꯗꯕꯖꯥꯠꯅꯤꯀꯣ ꯍꯣꯏꯗ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯅꯅꯤ ꯑꯩꯅ ꯉꯁꯤ ꯏꯔꯣꯏ ꯃꯥꯅ ꯅꯣꯏꯕ ꯉꯝꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯒ ꯌꯦꯡꯈꯤꯒꯦ ꯀꯣꯟꯗꯣꯝꯗ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯦꯝꯃꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯊꯤꯡꯖꯤꯟꯈꯤ ꯏꯍꯦ ꯏꯟꯁꯥꯡ ꯂꯥꯝꯕ ꯌꯥꯕ ꯃꯈꯨꯜ ꯃꯆꯥ ꯑꯃꯠꯇꯁꯨ ꯐꯥꯠꯂꯝꯃꯨꯗꯅ ꯃꯦꯝꯃ ꯀꯣꯟꯗꯣꯝꯒꯤ ꯌꯨꯝꯗꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯂꯩꯔꯕꯤ ꯀꯣꯟꯗꯣꯝꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯗꯣ ꯏꯟ ꯀꯟꯅ ꯄꯥꯟꯈꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯏꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯃꯣꯡ ꯍꯥꯗꯅ ꯂꯥꯛꯂꯤ ꯊꯣꯏꯕꯤꯁꯅꯥꯗꯣ ꯏꯟꯗꯣ ꯄꯨꯅ ꯄꯨꯅ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯎꯗꯦꯗ ꯉꯁꯤꯗꯤ ꯌꯨ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯗꯤ ꯐꯅꯤꯗ ꯃꯥꯏ ꯍꯥꯛꯇꯛꯇꯅꯤ ꯑꯩꯅ ꯃꯄꯥꯛ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯌꯧꯅꯕꯨꯗꯤ ꯆꯠꯂꯒꯦ ꯏꯁ ꯃꯤ ꯈꯨꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯉꯥ ꯐꯥꯐꯝ ꯄꯨꯈ꯭ꯔꯤꯗ ꯑꯣꯝꯁꯤꯜꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕꯁꯤꯅ ꯈꯔ ꯊꯨꯅ ꯆꯪꯉꯒ ꯌꯦꯡꯉꯨꯒꯦ ꯊꯣꯏꯕꯤꯁꯅꯥꯗꯣ ꯏꯟꯗꯨ ꯃꯌꯨꯝꯗꯒꯤ ꯄꯥꯟꯁꯤꯜꯂꯒ ꯄꯨꯔꯛꯂꯕꯅꯤꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯁꯨ ꯀꯟꯅ ꯌꯥꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯔꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕꯗ ꯀꯣꯟꯗꯣꯝꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯉꯥ ꯐꯥꯕꯁꯤꯡꯒꯤ ꯀꯨꯝꯍꯩ ꯇꯧ ꯂꯩꯔꯝꯂꯦ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯂꯣꯡꯗꯥꯎ ꯑꯃꯨꯛ ꯇꯥꯎ ꯑꯃꯨꯛ ꯏꯔꯨ ꯍꯪꯉꯣꯏ ꯁꯥꯔꯒ ꯑꯃꯨꯛ ꯏꯔꯣꯏ ꯀꯣꯟꯗꯣꯝꯒꯤ ꯃꯑꯣꯡꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯁꯤꯗ ꯅꯣꯛꯂꯤ ꯍꯣ ꯇꯥꯗ ꯅꯀꯣꯛꯀ ꯅꯈꯣꯡꯒꯗꯣ ꯎꯍꯟꯗꯕꯤ ꯅꯕꯨꯛ ꯈꯛꯇꯪ ꯎꯍꯜꯂꯒ ꯂꯣꯡꯗꯥꯎ ꯑꯃꯨꯛꯇ ꯇꯥꯎꯔꯛꯑꯣ ꯏꯕꯦꯝꯃꯧ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯌꯥꯔꯕꯣ ꯁꯦ ꯇꯨ ꯏꯔꯣꯏ ꯃꯥꯟꯕ ꯄꯨꯛꯁꯩ ꯌꯥꯔꯕꯣ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯂꯤꯉꯩ ꯀꯣꯟꯗꯣꯝꯗꯣ ꯏꯔꯨꯈꯤꯕꯗꯒꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯃꯤꯄꯥꯏꯅꯤ ꯅꯨꯄꯥ ꯏꯟ ꯍꯨꯟꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯤꯄꯥꯏꯅꯤ ꯏꯗꯥ ꯇꯥ ꯀꯣꯟꯗꯣꯝꯗꯣ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯤꯅꯤ ꯂꯥꯏꯅꯒ ꯂꯧꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯍꯣꯏꯅꯦ ꯐꯅ ꯀꯨꯏꯔꯦꯅꯦ ꯂꯨꯞꯈ꯭ꯔꯤꯗꯣ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯒ ꯏꯁꯤꯡꯁꯤ ꯂꯣꯏꯅ ꯑꯃꯨꯛ ꯁꯤꯠꯅꯕ ꯇꯥꯔꯦ ꯏꯀꯨꯕꯣꯛ ꯁꯤꯕ ꯌꯥꯗꯦ ꯇꯥꯗ ꯏꯀꯨꯕꯣꯛ ꯊꯤꯗꯕ ꯌꯥꯗꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯏꯟ ꯆꯤꯡꯕꯤ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯣ ꯑꯩꯒꯤ ꯏꯟꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯛꯑꯦ ꯍꯥꯡꯒꯦꯜꯁꯦ ꯇꯦꯛꯄ ꯇꯥꯔꯦ ꯏꯁꯤꯡꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯏꯟ ꯆꯤꯡꯕꯤ ꯅꯨꯄꯤꯗꯨꯒꯤ ꯏꯟ ꯁꯣꯟꯕ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯅꯩ ꯅꯨꯄꯥ ꯑꯃꯅ ꯀꯤꯍꯦ ꯏꯗꯥ ꯀꯣꯟꯗꯣꯝ ꯑꯃ ꯑꯣꯏꯔꯝꯗꯅꯕ ꯁꯤꯔꯁꯨ ꯂꯧꯈꯠꯇꯕꯗꯤ ꯌꯥꯔꯣꯏꯗꯅ ꯂꯥꯛꯑꯣ ꯂꯧꯈꯠꯂꯨꯔꯁꯤ ꯉꯥ ꯐꯥꯕ ꯌꯦꯡꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁ ꯉꯥ ꯐꯥꯕꯁꯨ ꯃꯥꯅ ꯍꯧꯗꯣꯛꯂꯝꯂꯒ ꯀꯣꯟꯗꯣꯝꯁꯦ ꯑꯃꯨꯛ ꯁꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯔꯤ ꯉꯥ ꯐꯥꯕꯁꯦ ꯀꯣꯟꯗꯣꯝꯅ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯈꯨꯜꯁꯤꯒꯤ ꯊꯋꯥꯏ ꯑꯃꯠꯇꯁꯨ ꯄꯨꯕ ꯌꯥꯎꯗꯅ ꯃꯥꯅ ꯉꯥ ꯐꯥꯁꯦ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯔꯤꯕ ꯏꯃꯥꯕꯣꯛ ꯀꯣꯟꯗꯣꯝꯅ ꯁꯤꯃ ꯇꯧꯁꯦ ꯍꯥꯏꯔꯛꯄꯗ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯅ ꯇꯜꯂꯦ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯣꯟꯗꯣꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯀꯟꯈ꯭ꯔꯕ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯁꯤꯗꯤ ꯀꯣꯟꯗꯣꯝꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯝꯕꯗ ꯀꯣꯟꯗꯣꯝꯒꯤ ꯂꯨꯈꯥꯛ ꯐꯥꯎꯕ ꯁꯦꯡꯖꯔꯒ ꯂꯩꯕ ꯃꯤꯅꯤꯗꯣ ꯉꯁꯤꯗꯣ ꯀꯣꯟꯗꯣꯝꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯖꯣꯝ ꯂꯥꯎꯅ ꯍꯦꯛ ꯆꯣꯡꯊꯕꯒ ꯅꯍꯥꯁꯤꯡꯁꯨ ꯖꯣꯝꯖꯥ ꯆꯣꯡꯊꯅꯈꯤ ꯑꯗꯩꯗꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕꯁꯤꯡꯁꯨ ꯉꯥ ꯐꯥꯕ ꯍꯧꯔꯕꯩ ꯈꯟꯗꯅ ꯏꯟ ꯂꯣꯡꯎꯞ ꯄꯨꯊꯅꯔꯛꯏ ꯑꯣ ꯑꯗꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯃꯣꯏꯒꯤꯁꯨ ꯏꯕꯨꯡꯉꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯟꯗꯣꯝꯁꯨ ꯁꯤꯔꯦ ꯄꯥꯈꯪꯁꯤꯡꯁꯤꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯃꯥꯏ ꯄꯦꯝꯃ ꯉꯥ ꯂꯛꯈꯤꯕ ꯅꯨꯄꯤꯁꯤꯒꯤ ꯏꯟꯁꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯎꯔ ꯃꯥꯜꯂꯤꯅꯦ ꯍꯪꯒꯦꯟꯁꯤ ꯇꯦꯛꯈ꯭ꯔꯦꯅꯦ ꯁꯣꯝꯗ ꯏꯟ ꯁꯣꯟꯕꯤꯗꯨꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯛꯑꯦ ꯍꯥꯏꯗꯨꯅ ꯐꯟ ꯆꯣꯡꯂꯤ ꯑꯗꯨꯒ ꯏꯟꯗꯨꯗꯅ ꯀꯣꯟꯗꯣꯝꯗꯣ ꯃꯕꯨꯛꯇ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯂꯒ ꯌꯥꯎꯔꯛꯂꯤ ꯃꯌꯥꯝꯗꯣ ꯀꯣꯟꯗꯣꯝꯗꯣ ꯎꯕꯗ ꯃꯤꯄꯥꯏꯅꯔꯝꯃꯤ ꯏꯟꯁꯤꯡꯕꯤꯗꯣ ꯏꯟꯗꯣ ꯈꯪꯊꯥ ꯊꯥꯗꯩ ꯏꯕꯨꯡꯉꯣ ꯏꯟꯗ ꯀꯣꯟꯗꯣꯝ ꯂꯛꯈ꯭ꯔꯦ ꯅꯣꯏ ꯏꯁꯤꯡ ꯁꯦꯝꯃꯨꯕ ꯌꯥꯔꯅꯤ ꯀꯣꯟꯗꯣꯝꯒꯤ ꯐꯃꯨꯡ ꯁꯤꯔꯒ ꯀꯨꯜꯆꯜꯂꯨꯕ ꯌꯥꯔꯅꯤ ꯑꯗꯣ ꯁꯤꯡꯗꯤ ꯈꯔ ꯆꯪꯂꯅꯤ ꯃꯔꯝꯗꯤ ꯃꯁꯥꯁꯦ ꯏꯁꯤꯡꯗ ꯂꯨꯞꯄꯨꯕꯒꯤ ꯃꯌꯥꯝꯗꯣ ꯀꯣꯟꯗꯣꯝꯒꯤ ꯍꯛꯆꯥꯡꯗꯣ ꯃꯊꯛꯇ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄꯒ ꯊꯣꯏꯕꯤꯁꯅꯥꯗꯣ ꯆꯪꯂꯛꯏ ꯃꯌꯥꯝ ꯈꯤꯇ ꯍꯟꯗꯣꯛꯄꯤꯌꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯤꯇ ꯆꯪꯂꯛꯀꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯏꯊꯥ ꯊꯥꯖꯗꯕ ꯂꯣꯌꯥꯝꯕꯁꯨ ꯌꯥꯎꯔꯝꯂꯤ ꯑꯗꯨꯒ ꯂꯣꯌꯥꯝꯕꯅ ꯀꯣꯟꯗꯣꯝꯒꯤ ꯃꯕꯨꯛꯇꯣ ꯀꯟꯅ ꯃꯦꯠꯂꯤ ꯀꯅꯥꯅꯣ ꯁꯤꯗꯤ
Ish, ꯂꯩꯁꯥꯕꯤꯁꯤꯒꯤ ꯃꯁꯛꯁꯤꯗꯤ ꯈꯨꯐꯖꯁꯤꯗꯤ. 이sal부 kana. 바지, kaino bazi na tawrablise. 바지, hagolo. Ay nabala iye bazi. Nangi to khadraga mali bazi. Insing binapi amana. Is, kondom gi masanapi hai sidi. Laisabi masasi oire. Masak khufajasidi. Masak se ubada mapasi bagi kapsinagi tawbagasi. Loi he kawi. Hois, masak khufajasidi. Aribini harise. Sidi kondom gi makhong si kolaga. Khonga hekta kapsilurage. Aduga masanapi si kolaga mu kapsin ba yabrenge. Ho bazi kondom. Ho akhoi bazi. Mayamdo pakhangduda ngakna mu yengnaringai tanjaduda kondom na tapna. Ibema nakandagi longukto amukta pirakera. Nahamasa si lamuga amukta kange. Mayamdo walaw na amunoi. Khadra oiramni sa khangkrabani. Naraiduna huidaw na lektharaga leibaduda asibu yamna manbagi wani. Kanano nga sai aigi khong pairaga yung na nikthakibada. Angang amana. Tu pupu mana ne nanakta pupugi mabuksu yam mekhibane. Aina adumaina tawnu mi pupugi mabukta yawriba isingdo mi ama yumda punaba thakchilini haibada mana yadriba. Mana pupugi makhong ani pairaga nangdo tunggodagi nga nikhabadawna nikthaiba. Angangduna harido loyambadani. Loyambado angangduda kin uli. Kondomna. Ibo nangsu mini yumda punaba ising khara thakjababu loi he khaidokwi. Ngasidi isa nupise pakhang mayam mamangda ule. Nga phaba loibagi isa nupigi mingda nga tap takai lahobu yaran. Bazi yuga isingga chana de haiba nang hana khangdabra. Hey, nang na khangba thabang nate. Aina thakwangi kumhai sanai ni. Yeng ngasai makai mi yamdabado. Haujikti ai siwdagi mi kemda yame. Ibungo aibo khong pairaga nikthakiba ibungo. Yare isingda kumtharo nga phaba hawrasi amu. Mina na thawaido kanbiraga adumaina so haibiriba. Ibeba mana ngasai pukta nambada kayamna di nokningkhre. Khangba kayadi wakre. Yare bazi nangna lekai kumhai ohele. Nga phaba sisu nangna hawdokpani hainai se chumiba natra. Aina hawdodi aina hawdoi haidabani kayo. Horaldi nga thongba loina pijadoi natro aina. Kanadi in tharula. Ado aibo khong pairaga sanabundagi ising nikthabagum niktharambana hase masak phajai ko mawa mapau tapiko masa sukali aibo yenau thangatpagum thangat imana. Yare bazi yumda halasi aidi yumda halani mi mayamse aingoda loina yengi. Ibema nang chalam nangi ingi hangenga pauragado pujakro indu piram. Thabi sanada chatkre kondom du lehauri. Adabu namidang wairam oirakpana Thabi sanado mayum tana chatpa amuk kire. Thabi sanado matomta chatlambadagi ada uriba hamungse yam thina tamnai haibani. Hawdong ama tholaga sekpi olaga paiki hainabani. He kanana ingonda ileido aigi tungda kanano inara idubo. Kanamta inarakte aigi tungda yengba ngamdre. Akhoi pokla akhoi pur amala adi phadobani. Akhoi ebok dilaktabana phai. Mane henaki aidi maki fibamdo yamki. Thabi sanado lepambadagi karino nusit asaba silise swaida chakthombi sanabi but leizala kaidi chakthombi punoda amukta phawba tajiba but mamingni. Thabi sanado makhong amuk thangaga kaigamba aina sum chatlinge asongi mi lenadaba hainau mayam hobo inkhor sidagi hainau sabi but thawla adi aidi mafam sida adam siduni go hainau sabi putte yam sathi haibani. Kaino hausi agi tungda samaga jakrido hainau sabi put oira jalo. Thabi sanado khanglep amu hek lepaga Thabi sanagi tungdagi yamna kiba khonjal amada ibemo nga khuyam se. Thabi sanado khapre khangna lawi hoi ma hoi namana dine nama palakano mawa tarani pal sukre haibani mayum pan. Yare bazi na wakhan tana laibiram ladi imado adu hangna mawa yam lamloi
ꯅꯃꯥꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ ꯉꯥꯁꯦ ꯌꯥꯝꯗ꯭ꯔꯁꯦ ꯁꯦꯔ ꯑꯣꯜꯂꯗꯤ ꯁꯦꯔ 10 ꯍꯦꯟꯅꯗꯤ ꯂꯨꯝꯃꯅꯤ ꯑꯁꯨꯛ ꯌꯥꯝꯕ ꯉꯥꯁꯤꯗꯤ ꯕꯥꯖꯤꯅ ꯇꯣꯝꯇꯅ ꯐꯥꯕ ꯑꯣꯏꯔꯝꯂꯣꯏꯅꯦ ꯀꯔꯤꯅꯣ 이베마 ꯑꯩꯅ ꯐꯥꯗ꯭ꯔꯗꯤ ꯉꯥꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯁꯦ ꯕꯥꯖꯤꯅ ꯀꯃꯥꯏꯅ ꯉꯥ ꯐꯥꯍꯟꯕ ꯍꯧꯏ ꯀꯃꯥꯏꯅ ꯉꯥꯁꯤ ꯐꯪꯉꯛꯏꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ ꯑꯗꯨꯗꯤ ꯉꯥꯁꯤ ꯀꯅꯥꯗ ꯄꯤꯊꯣꯛꯂꯝꯁꯤꯒꯦ ꯍꯥꯏꯕꯦꯃ ꯇꯨ आदगे नंगोंदा इसिंग निथाबा नुपा अमा अइंगोंदा येंगा लेरिसिदा पिथोकलम ओ नंगना हाइसी आदगे आइका वांग चावबा फजबा मानबा नहासिदा लोइना पिथोकलम सिनिनि हा फरे कइनो दुदे कौरगा पिथोकलमगे ओ आइगा फजबा मानबा इबुंगो समदा लोयामबदो कोंदमदा येंगलगा अइंगोंदरो अहलसिना कौरिबसे अस दाउदे आइसु ए मचानुपीसिगी मिट खुयेंसिदे मपाना मपाल थोहनद्रिबसिदि मरम अमदि लेरमनि अई खुमदबि चलगे अई चलेको मयाम समदा थैबि सनादो साउनिंगबना लोइरे nga sangse khajak tawraga pakhang singdagi lawri oiramnine ngang khre debi manangse apha ba lawna bi ni side aduga pukhri sida thadariba nga siso naha sina thadabani mal nangi phabiri hek haijinbu बाजे नंग नंगक समदो स्वाइद लै खाइरगा थमनमुरा हा हे पाखंग नंग सखिनो सिदा थुना ला नंगी ngaसे पुजखो अस सोनो जुबि नुपि ओयजानि बसि नुपिसि मरुप मपांग सिंगी ममांग द चोपबुदि मची मरुमदा नुपि सि खुबा आमचारबुना फनि लयामबदो मपा मसागी मनाक्ते संगले इबुंगो ngaसी यामना लुमे अदुना नंगी ngaसे लोइना पुख्रो बाजिली अमा पिरम लगा लोइना पुख्रो ngado aina thadabudi aina thadabaniba ado aina mapi amakak turel isitpada pharaga thadakibani adudai nga se chara sandorlaga masing sum yam khatkibani da ado nga si amale bajina supu bangamoi aina sungamoi yam lapi pakhang lesa ani to sinaraga mari tawnaringai kondom do manakongdagi I tap tap tari aduga kondom do laimai da tuthaki kondom da wakhal tarakpada kondom do loyambana thanglaga kanna chelami thabi sanasu loyambagi mang thana cheli kondom da loyamba da tapna hayapang nakong da I tari do nga gi ini ne aina nga ama khujina siktatlaga nga gi do nakong da hijilaga I dali ni ne loyamba do kondom da yam nokning na yeng na cheli nga di purak na traha layamba do chen balepaga karan yam dai da hana ichal noi ba se wakhalak lamale yum si yor male ai halage ko khura ai halage khura gi nga so aina purak labani phare ai chale ko khura ichal layamba do thaibi sanada haifet noksilami baze asi pakhang se mabuk yamna phabra mabuk phabai na tro nga ga iga thangaga yum phaba thilamni se ai bu ngasidagi khadrak tawraga chawa thakpa thengdokpagi matam loiraba jala mabuk phaba masak phajaba na ha sisu thadoba pamui khadrak tawraga yum ama phawbadi shahau ningmani se namidang de loyamba do nga semna thaibi sanagi wakhanda ngawringai loyambagi mama ta tholpina ibunga nangi nga khu semdo खुदोंबी खुदांग यावखिनी को करी वाखन बु खलिबनो नि मागी सिबो नोक्तना कासु तौरिनी मसे आइना ngangbagase amata tadaba zala nga sidi laphu soibugum soredana hai ibungo loyam badunga sai thaibi sanaga wari sanaki bado kananing singli loyam badunga matum ama sengkup sani yalaga mananga sai habado aina simaina khublam dawani Kaigumba mana minga hanglap lamlaba aigi ming laiton jam loyamba yekna angu laifamna awangkul fajabale kai simaina khumlam dawbani magi maming do laishum thabi sana haibako yekna khuman yekade thokna diko hoi yek thokna di bani ado angonga khuman gasi khamba thabi gi wari da yekna bani angomna nongwal aduga khamana khuman फरे गई लखाइनब ताबनि गई लोयाम्बसो ममाना लोयाम्बगी मकोक्ता
ꯇꯦꯡꯒꯣꯠꯅ ꯀꯣꯡ ꯀꯣꯡ ꯂꯥꯎꯅ ꯊꯥꯔꯛꯏ ꯂꯣꯌꯥꯝꯕꯗ ꯃꯃꯥꯗ ꯅꯐꯦꯠ ꯇꯧꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯛ ꯂꯣꯏꯔꯕ ꯀꯥꯏꯅ ꯅꯪ ꯉꯁꯤ ꯉꯥ ꯃꯀꯣꯛꯁꯤꯅ ꯊꯣꯃꯛꯇꯅ ꯀꯔꯤꯅꯣ ꯏꯃꯥ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯤꯁꯤꯗꯤ ꯀꯔꯤ ꯅꯪꯒꯤꯗꯣ ꯉꯥ ꯁꯦꯝꯃꯤꯔꯥ ꯊꯣꯏꯕꯤ ꯁꯅꯥꯅ ꯉꯥꯗꯨꯗ ꯊꯥꯡꯅ ꯌꯥꯟꯕꯗ ꯉꯥꯗꯨꯗꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯃꯥꯜꯂꯦ ꯅꯪꯒꯤ ꯉꯥ ꯈꯨꯁꯦꯝꯗꯨꯗꯤ ꯌꯦꯟꯗꯔꯥ ꯑꯣꯛꯇꯔꯥ ꯑꯃ ꯗꯣꯛ ꯍꯦꯛ ꯂꯪꯁꯤꯟꯈꯤꯕ ꯁꯣꯝꯗ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯉꯥ ꯊꯣꯡꯅ ꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯏꯟꯁꯤꯜꯂꯒ ꯑꯩ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯅꯤꯡꯉꯦ ꯅꯨꯄꯥ ꯐꯖꯕ ꯎꯔꯨꯕꯗꯩ ꯑꯩ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯑꯩ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯅꯤꯡꯉꯦ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯦ ꯀꯣꯟꯗꯨꯝꯁꯨ ꯐꯨꯡꯒꯥꯗ ꯉꯥ ꯑꯃ ꯉꯥꯔꯦꯡꯆꯩꯗ ꯀꯟꯅ ꯂꯧꯔꯤ ꯃꯨꯟꯈꯤꯗ꯭ꯔꯦꯗ ꯉꯥꯁꯤꯁꯨ ꯍꯤꯗꯥꯛꯁꯦ ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛꯇ ꯁꯠ ꯂꯥꯎꯅ ꯂꯪꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯃꯒ ꯋꯥꯊꯤ ꯈꯤꯇꯪ ꯉꯥꯡꯂꯨꯒꯦꯕ ꯃꯤ ꯇꯨꯝꯅꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ 이베마 거리는 많은 레박시 제급시나 꾸럭꾸럭 콜리시나 이베마 짝사팜 팜팜 레르니 낭보 ngang si ta din mase ibema isasid이 아이가 sắc 파자부 마다바 사반 중 피랄 파자부 마나바 나하두다 ngawridana 파리 chahi kungi matong ngasi khak leibak khojabu khojasan hayeng mana dum taijagadaba sibu nongan baga thaibi sanado lekai koi ba hagolagli ngahan makai mapal thoklabasu tenawana mirakta paisilambagum miga kauna ngangna ba phanghaudabana thaibi sanagi loina tinaningai lesabi suraiti thaibi sanana mapal tholakpada mamaida sunu haibi makumanbi lesabi singdi humang kanari amudombi kaubi lesabi amana mamanabi amada itasa yam kesi ko ikhoisu thaibi sanado leihaukusuni ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯁꯨꯅꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯐꯥꯔꯒ ꯀꯣꯏꯕꯁꯤꯅ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯉꯍꯥꯟꯁꯨ ꯇꯥ ꯊꯩꯃꯨꯗꯣ ꯆꯥꯅꯤꯡꯕ ꯄꯤꯖꯗꯅ ꯐꯥꯔꯒ ꯎꯅꯔꯒ ꯅꯨꯡꯁꯥ ꯌꯥꯛꯇꯅ ꯁꯥꯒꯠꯂꯛꯇꯅ ꯂꯥꯏꯕꯛꯇ ꯇꯥꯔꯛꯄ ꯍꯨꯃꯥꯡꯅ ꯂꯥꯏ ꯈꯨꯁꯥꯡꯕꯤ ꯃꯥꯟꯕ ꯁꯛꯁꯦ ꯁꯥꯐꯣꯡꯈ꯭ꯔꯦꯗꯅ ꯊꯩꯃꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯉꯁꯤꯗꯤ ꯏꯆꯜꯒꯤ ꯁꯛꯇꯝꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯀꯤꯖꯈ꯭ꯔꯦ ꯍꯥꯏꯔꯛꯏꯕ ꯆꯥꯎꯕꯤꯇꯣꯟꯅ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯏꯇꯥ ꯅꯪꯒꯤ ꯅꯅꯥꯇꯣꯟ ꯈꯨꯆꯥꯎ ꯈꯨꯇꯨꯝꯗꯨꯒ ꯈꯗꯥꯡ ꯈꯨꯇꯨꯝꯗꯨꯒ ꯅꯃꯤꯠ ꯈꯨꯂꯥꯎꯗꯨꯒ ꯅꯁꯝ ꯈꯨꯈꯣꯏꯗꯨꯒ ꯃꯨꯟꯅ ꯌꯦꯡꯕꯗ ꯌꯥꯝ ꯀꯤꯌꯦ ꯏꯇꯥ ꯍꯌꯦꯡꯗꯤ ꯈꯨꯖꯤꯟꯗꯣ ꯀꯛꯑꯒ ꯂꯥꯛꯎ ꯈꯨꯁꯥꯗꯣ ꯁꯔꯨ ꯉꯥꯛꯇ ꯁꯤꯡꯖꯨ ꯆꯥꯕꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯗꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯗꯨꯅꯕꯨ ꯏꯁꯥ ꯊꯤꯔꯦ ꯍꯥꯏꯖꯩꯁꯤꯅꯤ ꯀꯩꯅꯣ ꯅꯪꯒꯨꯝ ꯊꯦꯡꯒꯨ ꯃꯔꯦꯞ ꯑꯣꯏꯗꯧ ꯁꯔꯨ ꯂꯥꯏ ꯈꯨꯁꯥꯡꯕꯤ ꯃꯥꯟꯖꯒꯦ ꯍꯤꯡꯁꯥꯕꯤ ꯃꯥꯟꯒꯦꯔꯥ ꯃꯃꯤꯡ ꯆꯠꯄꯗꯣ ꯑꯗꯨꯝ ꯃꯥꯟꯖꯔꯒꯦ इसिंग चाउबीना यारे तोकनारो नोय एनी आईगी मांगदा इकाइद्रो नोय एनी से थानैदो नोय एनी दगी हेना थीबा आई एमा फमलिसे उद्रबो नोय एनी हा ngai khoi ta jaubi amudom bina engonda thengu mari haise karino phajana hangkini jaubi ton do satlep khatlaga phanek tu kan yep selaga maming salise lai khusang bigi wari khaktaro thebaga thenguga lamjen tanabugi wari kaurbo nang imungdagi ahal napa amana imungda ileiko ngasi uyangena phenga thamba thangjau sei noi ahumda mathau hana yenglaura ha eina phawa tabda su warsina de noi ahumgi wari taba mi singdi kayang waran ni ha nasak singduna u akangu maraga sia hajaba nupa ga su pamni uru man bi singse somda su kondom de masan pina lekai koi ba haurak pada hena matol thokri haujikti isagi fajaraba basaksi pakhang sina ngaunarabani ai yum amadi sawba yare ai hoji yu thakfamda maka laabna phamlaga wajaw ngalga nokpa yare pakhang singdagi thengdokpa yare niraga chaba yare loyambaso thoibi sana laikai toina koibagi pautare loyambagi maru mapang singnaso thoibi sanagi pautare amujawna idausa kamai tawni sidi loyambaga thoibi sanaga sakhang nakre haiba pautare ekhoi so thoibi sanaga sakhang na hounaba khulgi singse mai thado siro ching mai tharaga kedodiba idaw ching do mai tharaga thoibi sanado mai kan balak toini yam laani nupi na ching do da mai ngorong chaklaga ma soidina laani adu oiragana pukhi chawdo ngang phasiro as nupi koi bibu
ꯃꯤꯒꯤ ꯏꯁꯤꯡ ꯆꯥꯅꯔꯤꯕ ꯄꯨꯈ꯭ꯔꯤꯗꯣ ꯑꯃꯨꯛ ꯅꯩꯒꯗ꯭ꯔꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯈꯣꯡꯕꯥꯟꯗꯒꯤ ꯂꯨꯃꯛ ꯈꯔ ꯌꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏꯒꯤ ꯍꯅꯨꯕꯤꯗꯣ ꯍꯥꯠꯇꯣꯛꯑꯁꯤꯔꯣ ꯑꯗꯨꯒ ꯍꯅꯨꯕꯤ ꯁꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯕ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯏꯇꯥꯎ ꯑꯗꯣ ꯃꯣꯏ ꯍꯅꯨꯕꯤꯒꯤ ꯃꯁꯛꯇꯣ ꯀꯤꯗꯤ ꯀꯤꯍꯦ ꯁꯣꯝꯗ ꯂꯣꯏꯌꯥꯝꯕꯗꯣ ꯊꯣꯏꯕꯤ ꯁꯅꯥ ꯂꯨꯝꯕ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤ ꯁꯅꯥꯗ ꯊꯦꯡꯅꯔꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯂꯣꯏꯌꯥꯝꯕ ꯂꯨꯝꯕ ꯊꯣꯛꯂꯛꯄꯗ ꯂꯣꯏꯌꯥꯝꯕ ꯊꯦꯡꯅꯔꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯣ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯅꯔꯤ ꯂꯣꯏꯌꯥꯝꯕꯗꯣ ꯊꯣꯏꯕꯤ ꯁꯅꯥꯗ ꯏꯀꯥꯏꯅ ꯌꯦꯡꯂꯒ ꯏꯀꯥꯏꯕꯅ ꯁꯤꯗꯧꯔꯦ ꯑꯗꯣ ꯁꯤꯕꯗꯤ ꯌꯥꯗ꯭ꯔꯤ ꯅꯨꯄꯤ ꯎꯕꯗ ꯁꯤꯔꯦ ꯀꯥꯏꯗꯨꯗꯤ ꯁꯤꯈꯤꯕꯅ ꯐꯔꯦ ꯏꯍꯦ ꯁꯤꯕ ꯌꯥꯗꯕꯒꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯏ ꯏꯀꯥꯏꯔꯗꯤ ꯑꯄꯥꯝꯕ ꯐꯪꯗꯕꯅꯤ ꯑꯗꯨꯅ ꯃꯥꯏꯁꯦ ꯏꯔꯣꯏꯒꯤ ꯎꯟꯁꯥꯃꯨꯛ ꯊꯥꯍꯜꯂꯒꯦ ꯀꯩꯊꯦꯜ ꯁꯟ ꯁꯥꯔꯒꯦ ꯑꯩ ꯃꯅꯥꯛꯇ ꯆꯪꯕ ꯍꯧꯔꯒꯦ ꯉꯥꯏꯈꯣ ꯎꯅꯥ ꯑꯃꯗꯤ ꯄꯥꯏꯈꯤꯒꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯕꯗ ꯊꯥꯗꯠꯄ ꯁꯥꯟꯅꯅꯕ ꯃꯥꯒꯤꯁꯨ ꯎꯅꯥ ꯑꯃ ꯄꯨꯈꯤꯒꯦ ꯄꯥꯈꯪ ꯂꯩꯁꯥ ꯋꯥꯔꯤ ꯁꯥꯕꯁꯦ ꯎꯅꯥꯒꯨꯝꯕ ꯅꯥꯄꯤꯒꯨꯝꯕ ꯌꯥꯝ ꯊꯠꯅꯕꯅꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯂꯣꯏꯌꯥꯝꯕꯗ ꯏꯀꯥꯏꯅ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯉꯁꯥꯏꯗꯤ ꯉꯥꯏꯔꯤꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗꯦ ꯃꯁꯤꯒꯤ ꯄꯥꯈꯪꯁꯦ ꯉꯁꯤ ꯑꯩ ꯁꯥꯎꯗꯅ ꯏꯁꯤꯡꯗ ꯇꯣꯛ ꯆꯣꯡꯊꯔꯒ ꯏꯔꯛꯅꯕ ꯁꯥꯗꯣꯏꯅꯤ ꯌꯦꯡꯉꯨ ꯃꯗꯨ ꯌꯥꯗꯦ ꯑꯇꯣꯞꯄ ꯄꯥꯈꯪꯅ ꯍꯥꯟꯅ ꯎꯔꯒ ꯃꯤꯅ ꯍꯥꯟꯅ ꯑꯩ ꯀꯟꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯅꯤ ꯃꯥꯒꯤ ꯑꯁ ꯀꯩꯒꯤ ꯏꯀꯥꯏꯕꯅꯣꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕꯕꯨ ꯑꯗꯣ ꯀꯝꯂꯥꯛꯇꯤ ꯅꯤꯛꯏꯍꯦ ꯁꯤꯗꯤ ꯏꯀꯥꯏꯕ ꯁꯨꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯍꯣꯏꯗ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯦ ꯃꯣꯏ ꯑꯅꯤꯗꯣ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯆꯪꯁꯤꯟꯅꯈꯤ ꯑꯃꯨꯖꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯍꯅꯨꯕꯤꯗꯣ ꯍꯥꯠꯄ ꯆꯠꯈ꯭ꯔꯦ ꯀꯣꯟꯗꯣꯝꯁꯨ ꯌꯨ ꯊꯛꯐꯝꯗ ꯐꯝꯊꯈ꯭ꯔꯦ ꯂꯣꯏꯌꯥꯝꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯆꯤꯡꯊꯅꯈ꯭ꯔꯦ ꯑꯃꯨꯖꯥꯒ ꯊꯥꯏꯃꯨꯒ ꯈꯣꯏꯃꯨꯒ ꯃꯣꯏ ꯑꯍꯨꯝꯗꯣ ꯀꯣꯟꯗꯣꯝꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯈꯣꯏꯃꯨꯅ ꯃꯣꯏ ꯍꯅꯨꯕꯤꯗꯣ ꯁꯨꯡꯅꯣꯛ ꯅꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯅꯣꯏ ꯍꯅꯨꯕꯤꯗꯨꯅ ꯅꯣꯛꯄꯒꯤ ꯁꯛꯇꯝꯗ ꯎꯕꯗꯅꯦ ꯍꯨꯏ ꯍꯧꯗꯣꯡ ꯐꯅ ꯌꯥꯝꯅꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯅꯨꯕꯤꯗꯨꯅ ꯁꯟꯕꯤ ꯑꯃꯁꯨ ꯁꯪꯒꯣꯝ ꯁꯨꯝꯅ ꯁꯨꯝꯅ ꯁꯟꯕꯤꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯅꯣꯛꯁꯤꯜꯂꯨꯕꯗꯒꯤ ꯁꯟꯕꯤꯗꯨꯁꯨꯅꯦ ꯈꯪꯉꯒ ꯁꯤꯈ꯭ꯔꯕꯅꯤ ꯑꯃꯨꯖꯥꯎꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯥꯎꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯁꯥꯎꯍꯟꯕꯁꯨ ꯌꯥꯗꯦ ꯍꯅꯨꯕꯤꯗꯨꯅ ꯁꯥꯎꯕ ꯑꯃꯁꯨꯡ ꯅꯣꯛꯄꯒꯤ ꯁꯛꯇꯝ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯇꯧꯏꯒꯨꯝꯁꯨꯡ ꯍꯅꯨꯕꯤꯗꯨꯅ ꯀꯞꯄꯒꯤ ꯁꯛꯇꯝ ꯎꯕꯗ ꯅꯣꯡꯄꯣꯛ ꯂꯩꯀꯥꯏꯒꯤ ꯏꯗꯣꯝꯆꯥ ꯇꯣꯝꯕꯤꯗꯣ ꯈꯪꯉꯒ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯀꯞꯁꯨ ꯀꯞꯍꯟꯕ ꯌꯥꯗꯦ ꯊꯩꯃꯨꯅ ꯑꯗꯨꯗꯤ ꯍꯅꯨꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯟꯁꯤꯒꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎ ꯈꯪꯗꯦꯕꯣ ꯑꯗꯨꯕꯨ ꯅꯣꯛꯍꯟꯕ ꯀꯞꯍꯟꯕ ꯁꯥꯎꯍꯟꯕꯗꯤ ꯌꯥꯗ꯭ꯔꯦ ꯗꯁꯥ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯐꯔꯦ ꯍꯅꯨꯕꯤꯗꯣ ꯍꯥꯠꯂꯨꯔꯁꯤ ꯃꯅꯤꯡ ꯊꯣꯡꯁꯦ ꯅꯝꯈꯥꯏꯔꯨꯔꯁꯤ ꯑꯗꯨꯗꯤ ꯇꯝꯄꯥꯛ ꯂꯩꯃ ꯀꯔꯤꯅꯣ ꯍꯅꯨꯕ ꯉꯥꯏꯈꯣꯅꯦ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯃꯈꯣꯜ ꯇꯥꯏꯅꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯈꯪꯍꯜꯂꯨꯒꯦꯔꯥ ꯀꯔꯤ ꯃꯤ ꯍꯥꯏꯕ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯑꯣꯏꯗꯣꯏꯔꯥ ꯀꯗꯥꯏ ꯑꯩꯒꯤ ꯆꯩꯁꯨꯗꯨꯅ ꯍꯅꯨꯕ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯆꯩꯁꯨꯗꯣ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯌꯦꯡꯂꯛꯀꯅꯨꯀꯣ ꯑꯩ ꯅꯪ ꯌꯥꯝꯅ ꯀꯤ ꯍꯅꯨꯕꯤꯗ ꯁꯥꯎꯔꯞꯅ ꯍꯅꯨꯕꯗ ꯌꯦꯡꯉꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯁꯛꯐꯝꯁꯤꯗꯤ ꯃꯅꯤꯡꯗ ꯃꯣꯏ ꯑꯍꯨꯝꯗꯣ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯍꯅꯨꯕꯤ ꯇꯝꯄꯥꯛ ꯂꯩꯃꯗꯣ ꯊꯣꯡꯖꯦꯜ ꯃꯌꯥꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯍꯅꯨꯕꯤꯗꯣ ꯎꯕꯗ ꯀꯟꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯂꯣꯡꯅ ꯂꯣꯡꯅ ꯍꯥꯏꯊꯅꯈ꯭ꯔꯦ ꯁꯣꯝꯗ ꯀꯣꯟꯗꯣꯝꯁꯨ ꯌꯨ ꯊꯛꯐꯝꯗꯨꯗ ꯌꯨ ꯉꯥꯎꯅꯔꯒ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯎꯆꯤ ꯇꯥꯟꯅꯕꯒꯨꯝꯅ ꯇꯥꯟꯅꯔꯛꯂꯤ ꯀꯣꯟꯗꯣꯝꯁꯨ ꯈꯥ ꯂꯥꯏ ꯈꯪꯗꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯂꯣꯏꯌꯥꯝꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯅꯨꯃꯤꯠꯇ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯔꯤ ꯌꯧꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯅ ꯋꯥꯅ ꯉꯥꯏꯔꯒ ꯎꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯔꯨꯁꯤꯗꯅ ꯍꯣꯏ ꯏꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯏ ꯁꯤ ꯈꯨꯠꯁꯦ ꯄꯥꯏꯔꯛꯑꯣ ꯑꯗꯨꯒ ꯅꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯤꯡꯕꯤꯔꯣ ꯑꯩꯕꯨ ꯍꯣꯏ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯑꯗꯣ ꯆꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯆꯪꯕꯗꯤ ꯅꯨꯡꯉꯥꯏꯔꯨꯏ ꯀꯥꯎꯅ ꯌꯦꯟ ꯃꯥꯟꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯣꯏꯗ ꯆꯦꯟꯁꯤꯜꯂꯁꯤ ꯃꯣꯏꯒꯤ ꯀꯥꯎꯅ ꯌꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯃ ꯍꯥꯠꯇꯣꯛꯑꯒ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯊꯣꯛꯁꯤ ꯉꯁꯤꯗꯤ ꯉꯝꯖꯔꯒꯗꯤ ꯅꯣꯏ ꯕꯥꯖꯤꯒꯤ ꯂꯥꯏ ꯈꯨꯗꯤꯡ ꯃꯥꯟꯕ ꯇꯦꯡꯀꯣꯠ ꯑꯃ ꯂꯩꯗꯥꯏ ꯑꯗꯨꯗ ꯍꯥꯞꯄꯤꯅꯕ ꯏꯟꯁꯥꯡ ꯈꯔꯁꯨ ꯄꯨꯈꯤꯁꯤ ꯍꯣꯏ ꯑꯗꯣ ꯑꯗꯨꯒꯤ ꯇꯦꯡꯀꯣꯠꯇꯣ
ꯑꯩꯅ ꯏꯔꯨꯖꯕꯗ ꯐꯝꯅꯕ ꯊꯝꯈ꯭ꯔꯦ. ꯑꯦ, ꯀꯔꯤꯒꯤ? ꯅꯪꯒꯤ ꯇꯦꯡꯀꯣꯠꯅꯦ ꯑꯗꯨꯗꯤ. ꯍꯣꯏ. ꯑꯗꯨꯗꯤ ꯇꯦꯡꯀꯣꯠ ꯅꯠꯇꯦ, ꯂꯥꯏ ꯈꯨꯗꯦꯡꯅꯤ. ꯂꯣꯌꯥꯝꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯣ ꯋꯥ ꯂꯥꯎꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ. ꯂꯣꯌꯥꯝꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒꯗꯣ ꯆꯦꯟꯈ꯭ꯔꯦ. ꯀꯣꯟꯗꯨꯝꯁꯨ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯇꯥꯟꯅꯕꯗꯒꯤ ꯈꯥ ꯋꯥꯡꯈꯪꯗꯒꯤ ꯂꯥꯎ ꯂꯥꯎꯗꯅ ꯍꯧꯖꯤꯛꯁꯨ ꯆꯦꯜꯂꯤ. ꯑꯃꯨꯖꯥꯎꯒ ꯊꯩꯃꯨꯒ ꯈꯣꯏꯃꯨꯒꯁꯨ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ. ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯇꯝꯅ ꯆꯦꯅꯥ ꯎꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ. ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯊꯥꯏ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯄꯥꯔꯤ ꯀꯧꯕ ꯐꯖꯕ ꯅꯨꯄꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ. ꯅꯤꯡꯊꯧ ꯄꯥꯔꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯎꯕꯒ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯁꯨ ꯑꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯦ. ꯀꯜꯂ ꯈꯝꯕꯟ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯏꯁ, ꯀꯔꯤ ꯍꯥꯏꯕ? ꯍꯟꯗꯛꯇ ꯅꯧꯅ ꯀꯣꯅꯨꯡꯗ ꯊꯨꯡꯂꯕ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯅꯤꯡꯊꯧꯅ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ. ꯑꯁꯥꯟꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯨꯝꯕ ꯋꯥꯔꯣ? ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯒꯤ ꯏꯃꯤꯠꯃꯛꯅ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨꯒꯤ ꯇꯅꯔꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯈꯨꯠꯅ ꯅꯥꯟꯕꯗꯣ ꯎꯔꯛꯂꯕꯅꯤ. ꯐꯩ, ꯈꯪꯒꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯁꯨꯕꯤꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯎ. ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯗꯨ ꯊꯕꯛ ꯁꯨꯕꯤ ꯑꯗꯨꯕꯨ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯕꯣꯛꯅ ꯌꯣꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ. ꯈꯥꯕꯅ, ꯂꯦꯝꯕꯤ, ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ? ꯂꯦꯝꯕꯤꯗꯤ ꯈꯥꯕ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯇꯨꯝ ꯆꯠꯂꯝꯃꯤ. ꯂꯦꯝꯕꯤ, ꯑꯩꯅ ꯋꯥ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯅꯪ ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯂꯦꯝꯕꯤ ꯈꯥꯕꯅ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯋꯥ ꯍꯥꯏꯔꯤꯕꯗꯨ ꯑꯁꯨꯝ ꯇꯥꯁꯤꯟꯅꯗꯕꯤ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ. ꯃꯇꯧꯗꯨꯗ ꯈꯥꯕꯗꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ. ꯀꯩꯅꯣ ꯇꯥꯈꯥꯕ? ꯂꯝꯕꯤ ꯊꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯟꯗꯣꯛꯑꯣ. ꯑꯩ ꯅꯪꯕꯨꯗꯤ ꯈꯨꯝꯗꯦ, ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯤ. ꯑꯗꯨꯅ ꯑꯩꯁꯨ ꯂꯝꯕꯤꯁꯦ ꯉꯥꯏꯍꯥꯛ ꯊꯠꯆꯔꯒ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ. ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯁꯤꯔ ꯍꯥꯏꯗꯅ ꯈꯜꯂꯤꯕ. ꯇꯥꯈꯥꯕ, ꯈꯨꯜꯂꯩꯀꯥꯏꯒꯤ ꯅꯆꯜ ꯑꯃꯗꯕꯨ ꯑꯗꯨꯒꯨꯝꯕ ꯑꯗꯨꯛ ꯂꯥꯟꯅ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯈꯥꯕꯗꯒꯤ ꯊꯩꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯈꯥꯕ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯆꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯄꯣꯛꯂꯝꯃꯤ. ꯂꯦꯝꯕꯤ, ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯂꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯔꯔꯣꯏ. ꯑꯗꯨꯕꯨ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯂꯦꯝꯕꯤꯗꯤ ꯈꯥꯕ ꯑꯩ ꯈꯛꯀꯤ ꯑꯣꯏꯒꯗꯕꯅꯤ. ꯑꯁꯤ ꯈꯟꯅ ꯈꯥꯕꯗꯨ ꯂꯦꯝꯕꯤꯅ ꯆꯠꯈꯤꯕꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯕु ꯂꯨꯁꯝ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ. ꯄꯤꯌꯥꯏꯅꯨꯅ, ꯍꯩ ꯑꯆꯥꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯁꯝ ꯄꯥꯏꯔꯒ ꯆꯤꯡꯂꯛꯂꯤꯕꯗꯨꯕꯣ? ꯐꯖꯅ ꯍꯥꯏꯔꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯕꯗꯨꯗ. ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ, ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯖꯈꯤꯕ ꯂꯩꯇꯦ. ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯅꯪꯕꯨ ꯊꯥꯖꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ. ꯃꯗꯨ ꯎꯔꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯗꯨꯗꯤ ꯑꯈꯥ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ. ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ, ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯨ ꯆꯩꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯅꯁꯛ ꯐꯖꯔꯨꯕ ꯑꯗꯨꯅꯤ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯁꯛ ꯐꯖꯕꯁꯤꯁꯨ ꯏꯔꯥꯜ ꯑꯣꯏꯕ ꯇꯥꯔꯕ? ꯍꯥꯏ, ꯅꯈꯣꯏ ꯈꯔ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯄꯨꯝ ꯊꯤꯟꯕ ꯃꯈꯩ ꯐꯨ. ꯑꯁꯥꯟꯕꯤꯗꯨꯅ, ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯅ ꯂꯩꯃꯔꯦꯝꯕꯤꯅ ꯄꯦꯟꯅꯅꯕ ꯃꯄꯨꯝ ꯊꯤꯟꯕ ꯃꯈꯩ ꯐꯨꯖꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯕꯨ ꯂꯥꯛꯇꯅ ꯆꯤꯡꯈꯤꯔꯝꯃꯤ. ꯊꯕꯛ ꯁꯨꯕꯤꯗꯨꯁꯨ ꯃꯍꯥꯛꯄꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ. ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯂꯥꯛꯂꯝꯃꯤ. ꯄꯤꯌꯥꯏꯅꯨ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯀꯧꯕꯤꯕꯕꯨ.
ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯏꯅꯤꯡꯊꯧ? ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯕ ꯁꯥꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛ ꯁꯨꯕꯤ ꯑꯃꯕꯨ ꯅꯪꯒꯤ ꯑꯁꯥꯃꯤꯅ ꯐꯨꯍꯜꯂꯤꯕꯁꯦ? ꯏꯅꯤꯡꯊꯧꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯤ ꯃꯤꯅꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯣ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯁꯤꯗ ꯐꯨꯔꯤꯕꯁꯦ ꯇꯣꯛꯍꯟꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯁꯥꯎꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯥꯟꯕꯤ ꯊꯕꯛ ꯁꯨꯕꯤꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨ ꯂꯩꯕ ꯑꯔꯨ ꯑꯄꯥꯟ ꯃꯌꯥꯝꯗꯨ ꯂꯥꯛꯇꯅ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯕꯨ ꯐꯨꯔꯤꯕꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯕꯨ ꯁꯨꯝꯒꯦ ꯍꯣꯠꯅꯔꯝꯂꯕ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯂꯤ ꯀꯥꯎꯒꯅꯨ꯫ ꯆꯠꯂꯨ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯜꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯤꯗꯨꯁꯨ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯕꯛ ꯁꯨꯕꯤ ꯑꯗꯨ ꯃꯁꯥꯗꯨ ꯉꯝꯗ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯃꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯉꯔꯥꯡ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯅ ꯐꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯦ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯃꯅꯥꯏ ꯑꯁꯥꯟꯕꯤꯗꯨꯅ ꯍꯥꯏꯕꯗ ꯁꯛ ꯐꯖꯕꯒꯤꯅꯤ ꯍꯥꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯀꯥꯡꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯇꯥꯃꯨꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯇꯥꯃꯨꯁꯨ ꯃꯁꯥ ꯅꯣꯝꯂꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯕꯦꯝꯃ ꯃꯐꯝꯁꯤꯗꯗꯤ ꯁꯛ ꯐꯖꯕꯁꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯛ ꯁꯨꯕꯤ ꯀꯌꯥꯕꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯑꯣꯠꯅꯩꯕ, ꯃꯗꯨꯗ ꯅꯠꯇꯅ ꯑꯣꯠꯄ ꯅꯩꯕ ꯄꯦꯜꯂꯛꯇ꯭ꯔꯒꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈꯤꯕ, ꯃꯗꯨꯗꯤ ꯍꯦꯟꯗꯣꯛꯇꯅ ꯍꯥꯠꯇꯣꯛꯄ ꯐꯥꯎꯕꯗꯨ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯇꯝꯊꯤꯔꯤꯕꯁꯤꯕꯣ? ꯏꯕꯦꯝꯃ ꯃꯁꯤꯒꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯦ ꯃꯃꯤꯠ ꯈꯔ ꯉꯥꯎꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯇ ꯎꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯣꯠꯅꯩꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯅ ꯀꯣꯅꯨꯡꯗ ꯑꯣꯏꯔꯤꯕ ꯇꯝꯊꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯅꯧꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯁꯨꯕꯤꯗꯨꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯌꯦꯡꯉꯣꯏ ꯏꯆꯦ ꯋꯥꯍꯩꯒꯤ ꯀꯣꯅꯨꯡꯗ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯐꯖꯔꯕ ꯅꯁꯛ ꯑꯗꯣ ꯈꯨꯝꯖꯤꯟꯕ ꯇꯥꯕ꯫ ꯏꯆꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯈꯨꯝꯖꯤꯟꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯅ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯏꯗ ꯇꯩꯁꯤꯟꯅꯔꯤꯕ ꯑꯐꯕ ꯃꯀꯨꯝ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯤ ꯇꯩꯁꯤꯜꯂꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯀꯔꯤꯁꯨ ꯋꯥꯕ ꯇꯥꯔꯔꯣꯏ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨ ꯇꯥꯃꯨꯗꯒꯤ ꯃꯀꯨꯝ ꯑꯗꯨ ꯂꯧꯔꯒ ꯇꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯄꯨꯡꯋꯥꯎ ꯋꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯥꯃꯨꯗꯨ ꯍꯪꯒꯠꯇꯅ ꯁꯤꯗ ꯅꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯏꯆꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕꯕꯣ? ꯑꯩꯁꯨ ꯌꯦꯡꯕꯗ ꯐꯤꯕꯝ ꯊꯤꯔꯕ꯭ꯔꯣ? ꯕꯦꯝꯃ ꯀꯅꯥꯒꯤ ꯃꯔꯥꯡ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯂꯨꯔꯦꯗ ꯑꯩꯗꯤ꯫ ꯐꯔꯕꯅꯤ ꯁꯤꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯃꯅꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯑꯩ ꯏꯅꯤꯡꯊꯧꯅ ꯀꯧꯔꯤ, ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯗꯨ ꯊꯕꯛ ꯁꯨꯕꯤꯗꯨ ꯆꯠꯈꯤꯕꯗꯨꯗ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯛ ꯁꯨꯕꯤꯗꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯊꯕꯛ ꯁꯨꯕꯤꯗꯨ ꯂꯥꯛꯂꯦ, ꯆꯪꯍꯟꯖꯔꯧꯔꯥ? ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯐꯝꯐꯝ ꯑꯗꯨꯗ ꯃꯁꯥꯗꯨ ꯈꯔ ꯐꯜꯂꯞꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯕꯛ ꯁꯨꯕꯤꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯏꯕꯨ ꯀꯧꯕꯤꯕꯕꯨ? ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ
ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯌꯦꯡꯒꯦ ꯈꯟꯅ ꯃꯃꯤ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯍꯩꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯍꯥꯏ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨ ꯀꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯤꯍꯨꯟꯕꯨ ꯄꯥꯏꯊꯣꯛꯂꯝꯒꯅꯤꯗ꯫ ꯀꯔꯤꯅꯣꯅꯦ, ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯣꯡ ꯃꯥꯟꯁꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯀꯣꯅꯨꯡꯗ ꯃꯁꯛ ꯐꯖꯕꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯕꯗꯨꯗ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯊꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤ ꯋꯥꯈꯜꯒꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯤꯗ, ꯀꯥꯟꯅꯗꯦ, ꯁꯥ ꯇꯥꯟꯕ ꯆꯠꯄꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯎꯃꯪ ꯑꯃꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯣ, ꯑꯩ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥ ꯐꯥꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡ ꯑꯁꯨꯝ ꯏꯟꯖꯒꯦ꯫ ꯂꯥꯟꯃꯤ, ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯌꯥꯔꯦ, ꯅꯈꯣꯏ ꯑꯁꯤꯗ ꯁꯨꯝ ꯄꯣꯊꯥꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧꯁꯦ, ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯅ ꯆꯪꯈ꯭ꯔꯤꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ ꯅꯥꯇꯩ ꯑꯣꯟꯊꯣꯛꯅ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯕ ꯌꯥꯎ ꯂꯦꯞꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯕꯣꯛ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯆꯦꯡꯒꯨꯝ ꯈꯤꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯏꯁꯨ ꯇꯣꯝꯕꯤ, ꯅꯪꯕꯨ ꯎꯃꯪꯗ ꯆꯦꯡꯒꯨꯝ ꯊꯤꯕ ꯆꯠꯄꯗꯣ ꯇꯣꯛꯂꯣꯕ, ꯁꯥ ꯀꯩ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯕꯣꯛ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯕꯣꯛꯇꯨꯝꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ, ꯅꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯎꯃꯪꯗ ꯆꯦꯡꯒꯨꯝ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯅ ꯃꯃꯥꯏꯗ ꯃꯀꯨꯝ ꯇꯩꯁꯤꯟꯗꯨꯅ ꯈꯥꯡꯕꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯥꯏ ꯑꯆꯥꯟꯕꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯃꯃꯥꯏ ꯃꯃꯩ ꯈꯨꯝꯂꯗꯕꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯄꯨꯆꯩꯗꯣꯟ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯕꯅꯦ ꯂꯩꯃꯔꯦꯝꯕꯤ, ꯃꯈꯣꯏꯒꯤ ꯐꯖꯔꯕ ꯃꯁꯛꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯗ ꯀꯥꯏꯍꯧꯔꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯁꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯊꯕꯛ ꯁꯨꯕꯤ ꯈꯔꯗꯤ ꯃꯊꯃꯣꯏꯗ ꯄꯦꯟꯗꯅ ꯁꯣꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯁꯒꯣꯜ ꯊꯧꯔꯒ ꯁꯥ ꯑꯃꯗ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ, ꯁꯥ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯁꯒꯣꯜꯗ ꯊꯧꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯂꯦꯝꯕꯤꯅ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯆꯦꯡꯂꯧ ꯁꯛꯅ ꯑꯁꯨꯛ ꯅꯤꯡꯊꯤꯕꯁꯤꯕꯣ? ꯎꯃꯪꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗꯗꯅ, ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯔꯝꯗꯅ? ꯍꯣꯏꯗ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯇꯝꯕ ꯑꯣꯏꯕꯗꯨꯅ ꯇꯍꯥ ꯇꯍꯥ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯄꯗꯨꯗ ꯈꯤꯇꯪ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯈꯣꯌꯨꯝ ꯂꯥꯏꯔ ꯇꯥꯏꯕꯪ ꯃꯤꯔ? ꯂꯦꯝꯕꯤ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯁꯣꯝꯅ ꯉꯁꯥꯏꯗꯒꯤ ꯑꯉꯛ ꯑꯉꯛꯄ ꯋꯥ ꯉꯥꯛꯇ ꯍꯪꯂꯤꯕꯁꯤꯕꯣ? ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯅꯤ, ꯏꯔꯣꯟꯁꯨ ꯊꯣꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯕꯨꯛꯅꯤꯡꯗ, ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯝꯅ ꯉꯥꯡꯕ ꯉꯝꯕꯁꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ, ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯍꯣꯏꯗ, ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯀꯥꯟꯅꯗꯦ, ꯁꯥ ꯐꯥꯕꯒ ꯂꯥꯏꯔꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤꯗꯨꯝ ꯁꯥꯔꯒ ꯂꯩꯊꯣꯛꯄꯅ ꯐꯔꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯏꯟꯅꯔꯛꯄꯗꯨꯗ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯆꯠꯂꯤꯕꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫
ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧ ꯄꯥꯔꯤꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯀꯩꯅꯣ ꯁꯣꯝꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗꯅ꯫ ꯑꯩꯒꯤ ꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯣ ꯁꯤꯔꯣ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ꯫ ꯂꯦꯝꯕꯤꯗꯤ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯁꯨ ꯇꯥꯁꯤꯟꯅꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎ ꯑꯀꯪꯕ ꯑꯃꯗ ꯆꯦꯡꯒꯨꯝ ꯁꯧꯔꯒ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯡꯒꯨꯝꯁꯤꯡꯗꯨ ꯊꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯠꯇꯦ, ꯑꯁꯤ ꯊꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯥꯅꯕ? ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯤ꯫ ꯈꯪꯗꯕꯒꯤꯅꯤ ꯍꯪꯂꯤꯕꯁꯤ꯫ ꯂꯦꯝꯕꯤ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁ ꯑꯁꯨꯛ ꯆꯥꯎꯔꯁꯤꯐꯥꯎ ꯑꯁꯤꯐꯥꯎ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯁꯤꯇ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯒꯤ ꯁꯝꯆ ꯃꯇꯧꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯒꯦ? ꯂꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯦꯡꯒꯨꯝ ꯃꯌꯥꯝꯗ ꯊꯠꯂꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯁꯤꯅꯤ ꯌꯥꯔꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯛꯄ ꯂꯥꯛꯄ꯭ꯔꯣ? ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯇꯥꯔꯦ꯫ ꯀꯔꯤꯒꯤ? ꯎꯃꯪꯁꯦ ꯌꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩ, ꯑꯗꯨꯒꯤꯅꯤ꯫ ꯐꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏ ꯑꯆꯥꯟꯕꯤ, ꯍꯟꯗꯛ ꯃꯔꯛ ꯏꯅꯤꯡꯊꯧꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯇꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯤ ꯍꯥꯏꯒꯦ? ꯂꯩꯃꯔꯦꯝꯕꯤ, ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯅꯤ ꯍꯥꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯤꯡꯊꯧꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯇꯣꯛꯂꯒ ꯁꯥ ꯎꯆꯦꯛꯇ ꯊꯋꯥꯏ ꯌꯥꯎꯔꯛꯂꯤꯕ ꯖꯥꯠꯅꯣ? ꯂꯩꯃꯔꯦꯝꯕꯤ, ꯑꯁꯤꯅ ꯐꯠꯇꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯣ ꯑꯃꯗꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯒ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯂꯦꯝꯕꯤꯗ ꯃꯁꯛ ꯂꯣꯠꯂꯒ ꯐꯝꯅꯥꯏꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯣ, ꯅꯈꯣꯏꯗꯤ ꯐꯝꯅꯥꯏꯕꯒꯤ ꯏꯃꯨꯡꯅꯤꯅ ꯑꯁꯤꯒꯨꯝꯕ ꯆꯦꯡꯒꯨꯝꯀꯥꯁꯦ ꯑꯝꯇ ꯆꯥꯔꯝꯃꯣꯏꯅꯦ꯫ ꯆꯥꯗꯦ꯫ ꯑꯗꯣ ꯁꯤꯕꯨ ꯍꯥꯎꯕ꯭ꯔꯣ? ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯊꯣꯡꯅꯕ ꯈꯔ ꯄꯨꯈꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯕꯗꯨꯗ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤ ꯂꯦꯝꯕꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯆꯦꯡꯒꯨꯝ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ, ꯏꯁꯨ ꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ? ꯑꯕꯣꯛ, ꯆꯦꯡꯒꯨꯝ ꯊꯤꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯎꯃꯪꯗ ꯆꯠꯂꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯂꯥꯏꯕꯟ ꯀꯥꯡꯂꯕꯅꯤ꯫ ꯑꯕꯣꯛ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯕꯨꯛꯄꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯅꯥꯏ ꯃꯁꯤꯡ ꯈꯔꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗꯒꯤ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯎꯃꯪꯗ ꯁꯥ ꯇꯥꯜꯂꯨꯕꯗꯨꯕꯨ ꯀꯔꯤ ꯁꯥꯕꯨ ꯐꯔꯛꯀꯦ? ꯂꯩꯃꯔꯦꯝꯕꯤ, ꯉꯁꯤꯗꯤ ꯁꯥ ꯑꯝꯇ ꯊꯦꯡꯅꯔꯛꯇꯗꯅ ꯆꯦꯡꯒꯨꯝ ꯈꯔꯁꯦ ꯍꯦꯛꯂꯒ ꯍꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯏꯪꯉꯛꯅ ꯆꯦꯡꯒꯨꯝ ꯈꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯁꯤꯕꯨ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣ? ꯂꯩꯃꯔꯦꯝꯕꯤ, ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯆꯥꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯅꯥꯏ ꯆꯥꯛ ꯊꯣꯡꯕ ꯑꯃꯗ ꯆꯦꯡꯒꯨꯝꯗꯨ ꯅꯤꯡꯊꯤꯅ ꯊꯣꯡꯉꯨ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯁꯦ ꯆꯥꯒꯦ ꯍꯥꯏꯗꯅ ꯎꯃꯪꯗꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯉꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯈꯥꯕꯅ ꯂꯦꯝꯕꯤꯕꯨ ꯐꯥꯔꯒ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯇꯥ ꯈꯥꯕ, ꯏꯆꯦ ꯂꯦꯝꯕꯤꯁꯤ ꯇꯥ ꯈꯥꯕꯅ ꯑꯁꯨꯛ ꯌꯥꯝ ꯇꯥꯟꯅꯔꯤꯁꯦ ꯀꯟꯅꯗꯧ ꯃꯥꯟꯗꯦꯗ꯫ ꯊꯦꯝꯕꯨ, ꯂꯦꯝꯕꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯐꯥꯔꯒ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯇꯥ ꯈꯥꯕ, ꯑꯗꯨꯅꯕꯨ ꯐꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯂꯦꯝꯕꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟꯅꯃꯛ ꯄꯥꯏꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ "ꯑꯦ ꯇꯥꯈꯥꯕ, ꯏꯆꯦ ꯂꯦꯝꯕꯤ ꯂꯥꯛꯏ꯫ ꯀꯔꯥꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯂꯦꯝꯕꯤꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯈꯥꯕ ꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ "ꯂꯦꯝꯕꯤ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ." "ꯇꯥꯈꯥꯕ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯂꯦꯝꯕꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ." "ꯇꯥꯈꯥꯕ, ꯑꯩ ꯅꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯕꯨ ꯅꯆꯜ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯈꯥꯕꯗꯒꯤ ꯊꯩꯗꯣꯛꯂꯒ ꯆꯠꯇꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯥꯕꯅ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ "ꯇꯥꯈꯥꯕ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯈꯨꯠꯇꯨ ꯈꯥꯕꯅ ꯐꯥꯖꯤꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯇꯥꯈꯥꯕ, ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣ." ꯈꯥꯕ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯤꯗ ꯂꯦꯝꯕꯤꯕꯨ ꯁ꯭ꯔꯣ ꯆꯤꯡꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯈꯥꯕꯕꯨ ꯀꯥꯎꯊꯣꯔꯛꯂꯝꯃꯤ꯫ "ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯅꯤ ꯈꯜꯂꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯕꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ? ꯑꯩꯒꯤ ꯏꯊꯧꯅꯤ ꯂꯦꯝꯕꯤꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ, ꯈꯪꯂꯕ꯭ꯔꯥ?" "ꯀꯔꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯆꯦꯟꯁꯤꯜꯂꯒ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯉꯥꯛꯊꯣꯛꯂꯒ ꯈꯥꯕꯗꯨ ꯃꯈꯨꯔꯥꯏꯗ ꯑꯃꯨꯛ ꯀꯥꯎꯊꯦꯛꯂꯝꯃꯤ꯫ "ꯅꯄꯥꯡꯒꯜ ꯃꯇꯥꯗꯨꯒ ꯅꯨꯄꯤ ꯐꯥꯅꯤ ꯀꯥꯏꯁꯨ ꯍꯣꯠꯅꯖꯕ ꯁꯥꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯈꯥꯕꯕꯨ ꯐꯨꯊꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯊꯦꯝꯕꯨꯡꯗꯤ ꯃꯛꯂꯥꯞ ꯅꯤꯛꯅ ꯂꯥꯞꯇꯛꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ "ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯨꯖꯤꯜꯂꯕꯗꯤ ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯜꯂꯅꯤ꯫ ꯑꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ." "ꯆꯠꯂꯣꯅꯦ!" ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯥꯕꯗꯨ ꯃꯁꯥꯗꯨ ꯁꯦꯛꯂꯩ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯑꯦ, ꯅꯪꯅ ꯀꯩꯗꯧꯔꯤꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯀꯤꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯍꯪꯒꯠꯄ ꯉꯝꯗꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ꯫ "ꯏꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯏꯕꯨꯡ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯂꯦꯝꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ "ꯂꯦꯝꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯇꯨꯒꯨꯝ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯂꯦꯝꯕꯤꯒꯤ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯅꯕ ꯇꯞꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯃꯕꯨꯠ ꯊꯥꯖꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯐꯥꯎꯕ ꯊꯝꯂꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯍꯣꯡꯂꯛꯂꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯔꯦꯟꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ "ꯑꯆꯥꯟꯕꯤ, ꯑꯩꯅ ꯈꯟꯕꯗ ꯏꯅꯤꯡꯊꯧꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯍꯧꯁꯥꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯥꯜꯂꯤ." "ꯂꯩꯃꯔꯦꯟꯕꯤ, ꯅꯅꯥꯏꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯗ ꯂꯩꯃꯔꯦꯟꯕꯤꯗ ꯍꯦꯛ ꯍꯥꯏꯕꯗꯣ ꯉꯝꯗ ꯂꯩꯔꯝꯂꯤꯕ." "ꯀꯥꯟꯅꯗꯦ ꯑꯆꯥꯟꯕꯤ, ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯏꯅꯤꯡꯊꯧꯕꯨ ꯀꯨꯞꯅ ꯁꯦꯟꯅꯍꯜꯂꯨ꯫ ꯍꯣꯏ ꯂꯩꯃꯔꯦꯟꯕꯤ, ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯟꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯐꯥꯎꯅꯐꯝ ꯑꯗꯣꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯅꯤꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯗꯨ ꯀꯣꯟ ꯆꯥꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯁꯥꯗꯨ ꯑꯣꯅꯤꯡ ꯁꯥꯅꯤꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯣꯊꯣꯛꯇꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯊꯖꯔꯝꯃꯤ꯫ "ꯏꯁꯨ ꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯑꯕꯣꯛ, ꯏꯁꯥꯁꯤ ꯑꯣꯅꯤꯡ ꯁꯥꯅꯤꯡ ꯇꯧꯏ." "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯕꯨ ꯆꯖꯤꯛꯇꯣ ꯆꯥꯁꯤꯟꯒꯅꯨ ꯍꯥꯏꯗꯅ? ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯆꯣꯠꯍꯟꯒꯅꯨ, ꯁꯠ ꯂꯣꯏꯁꯤꯜꯂꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯇꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯕꯣꯛꯅ ꯆꯪꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯦꯝꯕꯤꯒꯤ ꯈꯣꯏꯁꯤꯈꯥꯗ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯅꯋꯥ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯩꯃꯔꯦꯟꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯃꯅ ꯀꯨꯞꯅ ꯁꯦꯟꯅꯩ ꯈꯪꯕꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ "ꯏꯕꯨꯡꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯝꯒꯦ ꯈꯜꯂꯒ." ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯤꯡꯊꯧ ꯄꯥꯔꯤꯗꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯋꯥ ꯑꯉꯥꯡꯗꯨ ꯊꯥ 5 ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ
ꯂꯦꯝꯕꯤꯅ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯣꯠꯄꯗ ꯌꯥꯔꯝꯗꯦ꯫ ꯏꯁꯨ ꯇꯣꯝꯕꯤ, ꯅꯪꯕꯨ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯝꯂꯕꯗꯤ ꯉꯁꯤ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯠꯇꯦ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯂꯦꯝꯕꯤ ꯃꯕꯣꯛꯅ ꯐꯅ ꯀꯟꯅ ꯍꯪꯂꯕꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜꯁꯨ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯅꯪꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯕꯨ ꯈꯪꯎ ꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯤ ꯂꯥꯟꯃꯤ ꯁꯥꯔꯒ ꯁꯛꯂꯣꯜꯂꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯒ ꯂꯦꯝꯕꯤꯕꯨ ꯎꯅꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯁꯥꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯕꯗ ꯅꯨꯄꯤ ꯑꯃꯗ ꯂꯦꯝꯕꯤꯒꯤ ꯌꯨꯝ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯦꯝꯕꯤꯒꯤ ꯌꯨꯝ ꯇꯥꯛꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯄꯥꯔꯤ ꯂꯦꯝꯕꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯂꯦꯝꯕꯤ, ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯕꯣꯛ, ꯂꯦꯝꯕꯤꯕꯨ ꯂꯩꯈꯤꯕꯖꯥꯠꯂꯣ? ꯏꯁꯨꯕꯨ ꯍꯪꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯄꯥꯔꯤ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯁꯛ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯏꯁꯨꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕ ꯄꯦꯟꯗ꯭ꯔꯗꯨꯅ ꯏꯁꯨ ꯑꯁꯤꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯆꯪꯍꯥꯠ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗ ꯆꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯗꯨ ꯃꯁꯥꯗꯣ ꯉꯝꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯁꯨ ꯇꯣꯝꯕꯤ, ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥꯁꯤꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯣ꯫ ꯑꯕꯣꯛ, ꯀꯔꯤꯅꯣ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯕꯣꯛꯇꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯃꯁꯨ ꯃꯕꯦꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯄꯥꯔꯤ ꯂꯦꯝꯕꯤꯕꯨ ꯀꯔꯝꯅ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛ ꯑꯁꯤ ꯊꯦꯝꯗꯨꯅ ꯊꯝꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯕꯣꯛ, ꯅꯁꯨꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯂꯦꯝꯕꯤꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯁꯨꯁꯦ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯨꯡꯗ ꯋꯥꯁꯦ ꯑꯃꯨꯛ ꯊꯥꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯃꯗꯨ ꯌꯥꯔꯣꯏ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯕꯣꯛ, ꯅꯁꯨ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ, ꯅꯁꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ ꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯁꯨ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯋꯥꯁꯛꯄꯗꯨꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯂꯦꯝꯕꯤꯒꯤꯗ ꯂꯥꯛꯄꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯄꯥꯎꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗ ꯇꯝꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯤꯗꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ? ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯇꯨꯃꯤꯟ ꯂꯩꯔꯁꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯣ ꯇꯥꯏꯕꯪꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯑꯔꯣꯟ ꯃꯤꯁꯛ ꯑꯗꯨꯗ ꯂꯦꯝꯕꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯑꯔꯣꯟ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯐꯅ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯏꯕꯨꯡ, ꯅꯍꯥꯛꯄꯨ ꯊꯥꯖꯔꯨꯕꯁꯦ ꯑꯄꯪꯕꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ? ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯦꯝꯕꯤꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯥꯌꯣꯛꯅꯕꯤꯅ ꯑꯉꯥꯡ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ, ꯏꯕꯦꯝꯃ, ꯀꯝꯗꯧꯔꯦ? ꯏꯅꯦ, ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ, ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯀꯟꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ, ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯍꯥꯟꯈꯩ ꯃꯁꯛ ꯂꯣꯠꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯉꯛꯄꯒ ꯄꯥꯈꯠꯄꯒꯅ ꯄꯨꯜꯂꯝꯃꯤ꯫ ꯑꯕꯣꯛ, ꯄꯥꯈꯠꯄꯤꯒꯅꯨ, ꯅꯁꯨꯅ ꯂꯥꯛꯂꯤꯕꯁꯦ ꯂꯦꯝꯕꯤꯒꯤ ꯃꯆꯥꯁꯤꯕꯨ ꯀꯣꯅꯨꯡꯗ ꯌꯣꯛꯆꯔꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯃꯃꯥ ꯁꯛꯅ ꯀꯣꯅꯨꯡꯗ ꯌꯣꯛꯈꯤꯔꯝꯃꯤ꯫